Everyone, good evening. And Lobse Lae, and Lobse Gun Han Ngasidi, Mayamgo Nabugit and Jadu, Lobzage, Aduga, and Makataki Nuxijerva, viewers sing, subscribers sing, Kudimak, and Lobse the Haptachima is the Housing Graduna. Pikisin my Kedikin Nuxijerva, Sipo the Pikisin and support to Griba, Nuxijerva, subscribers and viewers sing, Kalkanimuku, Pikisin, my Kediki. Happy New Year! Habis thamjage Sonia langam Sonia Kuire thank you Kuire Professor Saro Sajare Ajengom angasi chahi gi ahan boina ahan boina mayam da live thajabagi mayam ga unabagi tanja lojabane tabuk chitang chin bai tai ko aduna tabuk chilagsu chinda ai mayam ga unabagi tanja si lojabane sengna aina lejari si angang singge gi boarding thamjaba adagi class to phone singom da Lejabane, Happy New Year, same to you, Chan Sonia. Aduga Nuxijaba subscriber, viewer, Kudimak Amadi, PKSN, and support to Viriba Kwai Kudimakusu. Happy New Year, Amadi, Happy Imoinu, Amadi, Happy Gangai, Happy Sitamzage. Bamon Paga, Unadaba, Nupigi Sage se, Karino, Bamon Paga, Bamon Gidi, I am Balena Panadabane, and Bamon Masengi or Yumna Karlebane, ko. Atopagi kenodadi khar sanade aduga kaya khare abem ja pemethen chage am ai ngasi zero mo na charger okay okay aje ango ko nungariba brother anoba sahina lakusida kai haninge anoba sahi lakusida mayamga mayamda Pogel Pizzery, Amadi, Nuaya Papa Sahim, Ominarsi, Sati Leba, Intapa, Iramdam Kanglipak, Manipuram, Ominarsi, Iramdam Kanglipak, Manipurina, Tanjariba, Demand Pamjariba, Singse, Sweden of Pambu or Sunu have a say, Tamjaga, Kudimak, Amato in the Lingian Manana, Hiron Kudimakta, Mete Equibu, Nahana Navigilambi, Matam Kudim, a chip period, Omogan Sanction Ministry have a name from the Ningdi. Ano say sina 2020 sina 2020 habsi koi base ku tsem hawa ko sei ji 2020 ne seng na ga di 2020 base ku koi manga pi 2020 le di amna haw ne duna ano bu sei 2020 sima di am nungai ba mahau leiba adugum santi leiba ama oresnu habsi thamjage ajengom aduga YouTube okay thank you Sonia Satish Ahan happy new year brother same to you Okay. Azengom, thank you. Okay, thank you. Aduna, ngasidi tasing hargadi ay mayam na yam toina hangbirak pa karidorge live thabirak tradi habna sing yam toina hangbirak pudo. Adu ngasidi ngarang si imuinugi agin satra sing sakhiba boarding leba satra sing aduga ai sidi yumda thamjabani. Angang sing se thamkhibudagi angon yam chinba ama oiba haitari ko. Ngasi angang leijingeda angangsingsi yumda hayengdi almost hayengdi laknagadab haitari ko suti su paringon leibagu moi laknadre aduna hayengdi lak moi leijingi matamsida mayamga unnabagi tanjado hanobu sahi sigon ahan boina thamjabane udabu kuire bems suntana okay udabu ukibu kuiborongani ko Lauren Bam Johnson sing okay yamba 2020 na lakputa nungai phabu punsi ama oibiu ko same to you Lauren Bam Johnson hakso Nungay papa ing tapa ama oibiu habisi thamjage aduga kias bem kenomta hangjage dada twins ta angang anise masak manadabai maram amata haibio okay adudi mapagi amana mapaloro mani amana mamaloro mani ko twins ngaktam masak manani have leite adubu masak manadradi waklon da so kita kenabasu lerakani ko aduga Nusinagani. Angom Bidyarani, Happy New Year, same to you, San Bidyarani. Okay. Ma'am, light to Nambiro, Ano was Sahi Sigi, light to Ikayam Pamjing City. Okay. Aduna, a topic on the Tamjutravani, ma'am, Ano was Sahi Sigi and Mayam Unaraga, Warivata, Sanaba, Amadi, no Sahi Lakushi, the Pikin and the Karikari to Zoge, Amadi Mayam gets Sheba, the Lipanai, Makasa Tajaki 2020 city, Suitanamaki, Mayam support to Viduna, Isu, Mayamna Pangriba, Mayam Tane, Gumna, Mayam Sheba, Letana Tojage, Lunana, Matamna
100K ga adu yorok 100K subscriber ki keno so sodena gi matam na purokpu ngamjege habsi ai mayam su thamjari ne aduna yamna su wai yamna su stille aduga yamna su nuwai aduga yamna su nuwai de maramdi yamna wai habi maramna angangsing leibsidagi ai mayamgi ngamna hona badan aduga nongmagi video amsu thagat jana hona jaba aduga nungaiba mikupna thagala matamda mayamna viewership masing yamni yengbiba siguma hek lak matamda wakhan jam nungai awa punamuk kauthok saba then aduga haukiba sahida 2019 se ayo inadi sahi si loisilakpada yam nungaiba mikum oikiba aduna loisilakpada nungaiba mikum oikibse haujikti sahi anobu sahi horokum matam sida nungaiba se makhatana samthaba ngamjage haibagi keno se sinaina thamjani maramdi 2019 ki August ki date 8 August ki date 8 August ki tang niphan sida 2019 ki ai ningsing ninga sifuda sungai gi matam sidane aina chenen simo hangjagibse pothamina si khamina si hangjagibse ado tasengna hargadi ai matam do tudona ai kaingonda kaiguma khara lei khangjaba singse ai mayamga khangmina ba tana janingba sum leibse YouTube ji hawjaraga sum tawjage na khanjaba darakpadagi that August ki tang niphan sidagi ai sumaina chenen ji hangdokpa hawjarakpane aduga Laibuk Fabadi August ki tang nipan sidagi August September tang nipan then September October ki tang nipan fawba se sida almost agi subscriber se video de dum thagasaba aduga subscriber se matam do ai ningsing ne 256 sidagi hen dan sum nei ba tari ko adu aina subscriber hingal ning sidi ategi nataba sagi aina thagasariba video sing sidi sim khar yeng haning ba mayam ga khangmin ning ba yabagi lambi khar dum thamjaning badagi dum layamane adu Laibuk Fabadagi di October losilakpa matam saidagi di November sidagi ne aigi kano si yumbalo namjing ge series mathang manaw na hena sandokchaba matam sida subscriber ji mathang mudang yengbiduna mayamna sak khangbiba amadi mayamna nungsibiba support tawbiba amadi aina mayamna khangnaningiba khunimakse khara makhali ningbu tujaba mayamna khangbiba amadi mayamna accept tawbiba mayam singsina 2019 gi loramdai se aigi ne yam noiba mikum ujaki then aduga December thasida ai Laibuk Fabadagi mayamna support tawbibadagi 100K sorry 1K okay 1K si yobu 1K ki target si lan ngamjare then 1K target lan ngamjabdagi ai masana monetize tawbugi wakhan tu kaina leirude YouTube ki matang de to knowledge yam kan orude adubu mayam nungsibiba subscriber mayam singdagi hani YouTube hangbiram kaya asu yobire makoina takpire monetize tawkokse monetize request tawjagadi yadrabane haibina singba then adigi aiji request tawjare menen request tawga du Laibuk Fabadagi just after 5 days na monetize accept tawbane YouTube company dagi ko aduga monetize tawkan sidadi wakhandadi aiji aina mayam gi hona jabadudi mayamna support tawbiba aina mayam gi karigum khradi ai share tawjaba mayam se isorna ubiri ko khalobda ai yam nuai jaki 2019 gi loramdai se horok mi kuptadi yam wagi ko 2019 yam wagi adu hena wabsu 2018 hena wagi ai gi punsi se awabna yam bun laki adu hariba 2020 base ku tu ga ina haidaba 2020 yam haw base ku an leibne manga pibu biscuit kun pibu su leriba aina jam pa biscuit oiba ko aduga maming manaba so ore 2020 labnina soidina ki PK channel gi mohut sinjaraga ai samak nungai phubumsu oijage PK channel gi khuthangdagi haibadi nungai phabadi aina pamjariba mayamgi kariguma khradi tobo pamjariba khurimaksi mai pa ngamjage habisini aina thamjaningi aduna December thasidagi mathang mayamna nuksibire sakhangbire then December loramdai sidadi almost agi kano se yam tuna just 10K lan ngamjakiba 10K now hojiksi mo asi hayeng nonni leragadi hojiksi 19K above leibane subscriber se ado subscriber sum makhatan hengatpire yam nuksibe mayam nuksibiba dumo ai kaujaroi adubo ai kaki kana jage habinati aina thamjariba aina thagajariba video singse
ꯀꯔꯤꯒꯤꯗꯃꯛꯇꯅ ꯑꯩꯅ ꯃꯌꯥꯝꯗ ꯁꯨꯛ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯉꯤꯁꯦ ꯍꯥꯏꯕꯁꯤꯁꯨ ꯑꯩ ꯊꯝꯖꯒꯦꯕ ꯃꯔꯝꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ ꯃꯇꯝ ꯑꯃꯗ ꯑꯩ ꯃꯃꯥꯡꯗꯒꯤ ꯂꯥꯏꯚꯅꯆꯤꯡꯕ ꯑꯃꯗꯤ ꯕ꯭ꯂꯣꯛ ꯀꯌꯥ ꯑꯃꯗꯁꯨ ꯑꯩ ꯑꯗꯨꯃꯛ ꯊꯝꯖꯈ꯭ꯔꯕꯅꯦ ꯑꯩꯈꯣꯏꯅ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯃꯩꯇꯩꯒꯤ ꯏꯄꯥ ꯏꯄꯨꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯥꯎꯇꯥꯛ ꯆꯠꯅ ꯀꯥꯡꯂꯣꯟ ꯀꯌꯥꯁꯤ ꯑꯩꯈꯣꯏ ꯀꯥꯎꯊꯣꯛꯇꯨꯅ ꯆꯠꯄ ꯁꯨꯛꯌꯥ ꯌꯥꯗꯦ ꯁꯤꯅꯤ ꯑꯩꯅ ꯁꯤꯒꯤ ꯋꯥꯈꯜꯂꯣꯟ ꯁꯤꯒꯤ ꯄꯥꯟꯗꯝꯁꯤꯗꯅꯦ ꯑꯩꯅ ꯆꯦꯅꯦꯜ ꯑꯁꯤ ꯍꯥꯡꯗꯣꯛꯆꯔꯒ ꯃꯌꯥꯝꯗ ꯈꯪꯍꯟꯅꯤꯡꯉꯤꯕ ꯀꯌꯥ ꯂꯩꯔꯤꯕꯁꯤꯡꯁꯦ ꯃꯔꯝꯗꯤ ꯑꯍꯟ ꯃꯊꯤꯅ ꯆꯐꯨ ꯃꯦꯜꯂꯤ ꯍꯥꯏꯅꯔꯤꯗꯨꯅꯤ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯄꯥꯎꯇꯥꯛ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯦ ꯑꯩꯈꯣꯏ ꯀꯥꯊꯣꯛꯄ ꯃꯇꯝꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯕ ꯇꯥꯡꯀꯛ ꯄꯨꯟꯁꯤꯔꯣꯟꯒꯤ ꯇꯥꯡꯀꯛꯁꯤꯡꯁꯤꯗ ꯄꯨꯟꯁꯤꯔꯣꯟꯒꯤ ꯇꯥꯡꯀꯛ ꯁ꯭ꯇꯦꯖ ꯂꯩꯔꯤꯕ ꯌꯨꯝꯕꯥꯂꯣꯟꯒꯤ ꯇꯥꯡꯀꯛ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯤꯗ ꯑꯩꯈꯣꯏ ꯐꯅ ꯍꯥꯏꯕ ꯁꯥꯕꯅꯦ ꯑꯍꯟꯁꯤꯡꯅ ꯊꯝꯕꯤꯔꯝꯕ ꯆꯠꯅ ꯀꯥꯡꯂꯣꯟ ꯈꯨꯗꯤꯡꯃꯛꯁꯤ ꯑꯩꯈꯣꯏ ꯀꯥꯜꯂ ꯆꯠꯈꯤꯕ ꯇꯥꯔꯒꯗꯤ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯅ ꯍꯤꯔꯝꯁꯤꯡꯁꯤ ꯑꯩꯈꯣꯏꯅ ꯈꯖꯤꯛꯇꯪ ꯑꯣꯏꯔꯁꯨ ꯈꯪꯕꯗ ꯀꯥꯟꯅꯔꯒꯗ꯭ꯔꯥ ꯈꯟꯖꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯄꯤ ꯀꯦ ꯆꯦꯅꯦꯜꯁꯤ ꯍꯥꯡꯗꯣꯛꯆꯕꯅꯦ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄ ꯅꯨꯡꯁꯤꯕꯤꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯣꯜꯃꯣꯁ ꯊꯃꯣꯏ ꯁꯦꯡꯅ ꯍꯥꯔꯠ ꯑꯦꯟ ꯁꯣꯜ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯃꯗꯤ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯕ ꯄꯤ ꯀꯦ ꯆꯦꯅꯦꯜ ꯅꯨꯡꯁꯤꯕꯤꯕ ꯊꯋꯥꯏ ꯍꯥꯞꯄꯤꯕ ꯈꯨꯗꯤꯡꯃꯛ ꯄꯨꯟꯁꯤꯒꯤ ꯀꯥꯎꯖꯔꯣꯏ ꯑꯗꯣ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯃꯇꯣꯜꯂꯣꯝꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯇꯧꯕ ꯉꯝꯖꯈꯤꯒꯦ ꯍꯥꯏꯕꯁꯤ ꯃꯌꯥꯝꯒꯤ ꯁꯍꯖꯣꯛ ꯄꯤꯕꯤꯌꯨ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯁꯨ ꯄꯣꯊꯥꯖꯒꯦ ꯑꯩ ꯈꯛꯅꯅ ꯉꯥꯡ ꯂꯩꯕꯁꯤ ꯅꯨꯡꯉꯥꯏꯖꯗꯦ ꯃꯌꯥꯝꯅ ꯋꯥꯍꯪ ꯈꯔꯁꯨ ꯍꯪꯕꯤꯔꯛꯑꯣ ꯑꯗꯨꯃꯛ ꯃꯌꯥꯝ ꯀꯅꯥ ꯀꯅꯥ ꯌꯦꯡꯕꯤꯔꯤꯒꯦ ꯍꯥꯏꯕꯗꯨꯁꯨ ꯑꯗꯨꯃꯛ ꯑꯗꯨꯒ ꯑꯩ ꯃꯈꯥ ꯆꯠꯊꯖꯔꯛꯀꯦ ꯍꯥꯏꯅꯤꯡꯕ ꯌꯥꯝ ꯂꯩ ꯉꯁꯤꯗꯤ ꯑꯍꯥꯟꯕ ꯅ꯭ꯌꯨ ꯏꯌꯔꯒꯤ ꯑꯣꯏꯅ ꯑꯩ ꯑꯍꯥꯟꯕ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝꯅꯦ ꯊꯥꯖꯕꯁꯦ 2019ꯗ ꯂꯥꯏꯚ ꯁ꯭ꯇ꯭ꯔꯤꯝ ꯌꯥꯝ ꯊꯥꯖꯈ꯭ꯔꯦ ꯇꯦꯟꯈꯤꯕ ꯃꯇꯝꯗꯨꯗ ꯑꯩ ꯂꯥꯏꯚ ꯌꯥꯝ ꯊꯥꯖꯈꯤ ꯃꯌꯥꯝ ꯎꯅꯕ ꯁꯤꯌꯔ ꯇꯧꯃꯤꯟꯅꯕ ꯌꯥꯝ ꯐꯪꯖꯈꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ 2020 ꯁꯤꯗꯁꯨ ꯍꯦꯟꯅ ꯉꯁꯤ ꯑꯍꯥꯟꯕ ꯂꯥꯏꯚ ꯁꯤꯗꯁꯨ ꯍꯦꯟꯅ ꯃꯌꯥꯝꯒ ꯎꯅꯕꯒꯤ ꯇꯥꯟꯖꯥꯗꯨ ꯐꯪꯕ ꯉꯝꯖꯒꯦ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯗ ꯍꯟꯗꯛꯀꯤ ꯑꯅꯧꯕ ꯂꯦꯇꯦꯁꯁꯤꯡꯗ ꯈꯔ ꯑꯩ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯁꯦ ꯃꯇꯝ ꯑꯃꯃꯝ ꯅꯥꯏꯅ ꯃꯇꯝ ꯈꯔ ꯀꯥꯜꯂ ꯊꯥꯖꯔꯛꯀꯦ ꯍꯥꯏꯅ ꯑꯩꯅ ꯊꯝꯖꯕꯅꯤ ꯑꯗꯨ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄ ꯑꯩꯈꯣꯏ ꯃꯤꯡ ꯊꯣꯟꯕꯒꯤ ꯃꯇꯥꯡ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯂꯥꯏ ꯃꯤ ꯇꯥꯕꯒꯤ ꯃꯇꯥꯡ ꯑꯣꯜꯃꯣꯁ ꯑꯩ ꯁꯦꯝ ꯁꯥꯗꯨꯅ ꯂꯣꯏꯅ ꯂꯩꯖꯔꯕꯅꯦ ꯑꯗꯨꯕꯨ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯁꯤꯔꯦꯁꯁꯤ ꯀꯟꯇꯤꯅ꯭ꯌꯨꯁ ꯃꯊꯪ ꯆꯠꯊꯈꯤꯕ ꯃꯇꯝꯗ ꯈꯤꯇꯪ ꯑꯩꯈꯣꯏꯅ ꯃꯇꯝ ꯈꯔ ꯉꯥꯏꯍꯜꯂꯒ ꯉꯥꯏꯕ ꯃꯤꯟꯁ ꯑꯇꯣꯞꯄ ꯚꯤꯗꯤꯑꯣ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯃꯌꯥꯝꯒꯤ ꯑꯄꯥꯝꯕꯅ ꯍꯥꯏꯕꯤꯔꯛꯄ ꯑꯦꯟꯇꯔꯇꯦꯟꯃꯦꯟꯒꯨꯝꯕ ꯀꯔꯤꯒꯨꯝꯕꯁꯨ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯗꯦꯟ ꯑꯗꯨꯒ ꯃꯈꯟ ꯈꯔ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯕꯅꯆꯤꯡꯕꯗꯨꯗ ꯑꯩ ꯍꯟꯗꯛꯁꯤ ꯊꯥꯕꯜꯒꯤ ꯃꯇꯥꯡꯒ ꯀꯩꯀꯥ ꯈꯔ ꯁꯨꯝ ꯍꯥꯞꯆꯕꯅꯦ ꯑꯗꯨꯒ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯅ ꯊꯥꯒꯠꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯅ ꯊꯥꯒꯠꯆꯕ ꯕ꯭ꯂꯣꯒꯁꯤꯡꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯚ꯭ꯌꯨꯋꯔ ꯃꯁꯤꯡ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯚ꯭ꯌꯨꯋꯔ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯕ ꯃꯁꯤꯡꯁꯦ ꯀꯩꯅꯣꯁꯦ ꯚꯤꯗꯤꯑꯣꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯏꯕꯣꯝꯆꯥ ꯃꯣꯖꯥ ꯐꯨꯔꯤꯠ ꯊꯤꯕꯒꯤ ꯃꯇꯥꯡ ꯑꯃ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕꯀꯣ 2019 ꯁꯤꯗ ꯑꯇꯦꯟꯈꯔ ꯃꯇꯝ ꯌꯥꯅꯤ ꯑꯩꯅ ꯊꯦꯡꯅꯖꯔꯤꯁꯦ 2019ꯒꯤꯁꯤꯗ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯏꯕꯣꯝꯆꯥꯒꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯊꯤꯕꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯔꯒ ꯍꯞꯇꯥ ꯑꯃꯗ ꯑꯣꯟꯂꯤ 1 ꯋꯤꯛꯇ ꯚ꯭ꯌꯨꯋꯔꯁꯦ ꯑꯩꯈꯣꯏꯒꯤ 200K ꯌꯧꯕꯤꯔꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯁꯤꯡ ꯌꯥꯝꯅ ꯌꯦꯡꯕꯤꯕ ꯚꯤꯗꯤꯑꯣ ꯑꯃ ꯑꯣꯏꯈꯤꯕ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯆꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯑꯩꯒꯤ ꯕ꯭ꯂꯣग ꯑꯃꯗ 200K ꯌꯧꯕꯤꯔꯛꯄ ꯀꯥꯏꯁꯤꯗꯤ ꯇꯁꯦꯡꯅ ꯑꯩ ꯊꯥꯖꯕꯒꯤ ꯋꯥꯡꯕꯗꯅꯤ ꯑꯗꯨꯕꯨ ꯃꯌꯥꯝ ꯅꯨꯡꯁꯤꯕꯤꯕ ꯃꯌꯥꯝꯅ ꯌꯦꯡꯕꯤꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯕꯨ ꯑꯗꯨꯒꯨꯝꯕ ꯚꯤꯗꯤꯑꯣꯗꯨꯗꯤ ꯇꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯑꯩ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯅ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯕꯤꯅꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯕ ꯚꯤꯗꯤꯑꯣꯅꯤ ꯑꯗꯨ ꯃꯌꯥꯝꯅꯁꯨ ꯑꯗꯣꯝꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯌꯦꯡꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯁꯤ ꯂꯩꯕꯒꯤ ꯏꯃꯦꯖ ꯑꯃ ꯇꯥꯖꯕ ꯐꯪꯖꯩ ꯑꯩ ꯌꯦꯡꯖꯕ ꯃꯇꯝꯗ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯝ ꯃꯤꯒꯤ ꯑꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯊꯝꯖꯔꯗꯤ ꯑꯩꯅ ꯊꯝꯖꯔꯤꯕ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡꯒꯤ ꯁꯦꯔꯤꯁꯁꯤꯡꯁꯤꯗ ꯑꯗꯨꯃꯥꯏꯅ ꯚ꯭ꯌꯨꯋꯔꯁꯤ ꯈꯔ ꯌꯥꯝꯅ ꯌꯦꯡꯍꯟꯅꯤꯡꯕꯒꯤ ꯂꯝꯕꯤꯁꯤ ꯌꯥꯝ ꯂꯩꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯁꯨꯝ ꯃꯈꯥ ꯇꯥꯅ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯛꯑꯣ ꯑꯩꯁꯨ ꯃꯈꯜꯒꯤ ꯅꯨꯡꯉꯥꯏꯔꯕ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯊꯥꯖꯔꯛꯀꯦ ꯃꯈꯜꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯡꯉꯥꯏꯕ ꯗꯦꯟ ꯏꯟꯇꯔꯇꯦꯟꯃꯦꯟ ꯑꯣꯏꯒꯗꯕ ꯗꯦꯟ ꯃꯈꯜꯒꯤ ꯀꯔꯦꯟ ꯑꯦꯐꯤꯌꯔꯅꯆꯤꯡꯕ ꯀꯌꯥ ꯑꯩ ꯑꯗꯨꯃꯛ ꯊꯥꯖꯔꯛꯀꯦ ꯑꯗꯨꯒ ꯌꯨꯝꯕꯥꯂꯣꯟ ꯂꯝꯖꯤꯡ ꯁꯦꯔꯤꯁꯁꯤꯃꯗꯤ ꯂꯦꯞꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯑꯩ ꯆꯠꯊꯖꯔꯛꯈꯤꯅꯤ ꯁꯦꯔꯤꯁ ꯃꯥꯒꯤ ꯏꯄꯤꯁꯣꯠ ꯌꯥꯝ ꯌꯥꯝꯈꯤꯗꯣꯔꯤ ꯑꯗꯨꯅ ꯃꯌꯥꯝꯅ
sorry mayamna adumak leptana ticket bu nusi biriba amadi aida video makan makan tharak matamda yam yengbirak kya amsu yawe thuduna kaiba lei nate hari bising ko adubo nomogi video ma thaga lawdrdi am wajada ngasi bidi ai live na thajara ne blog semjadramne video semjadramne adu jumalo lamjing series to makha sathajage na tawjaram mane adu ngasi yam nusi jabamna yam nuai jabamna igi subscriber singi marakta gi video khara sembire thaban gi video ne yam nokning ba yam nuai ba thaban gi video khara mu thabire si hapkat piro aduna ai sodana hapkat saraki ko do ma yam nuai si yengjare video do yam nokning ba oi aduga thaban se jikan chongi ba thaban si thilliba music ki mo mato dagi koi mamangai gi keno pura totally sense to khramning na hai tare ko aduna jiki mayam thagat nei mayam chongi thaban khusong sing se hargadi awon si pura ole have du masak tak ko thaban khusong hai tare ko soide nam ki mayam na adu thagat piro na thabira ko khodi mang collection tawjare ai semjara ga soide nam ki thagat jarake se musa thamjage aduga kay hani kay ang hagi taro ko re ing sam ko ubsi ko asidi sam ju yoki lagtre ki sam tang chile ko tang chile lagtre ko tang dore khan mada mayam gi kay duk sige kay thaka sige khan mada sam jam cancel he to sam duri e music okay aduga tasingna 2020 sidadi ai mayam seba in 2019 da seba tobu matamda tasengna hargadi ina haiba ngangkhiba haijakiba ngangjakiba khudimukta suikiba kya ama yobirangani adi wangang sangang fajataba kya ama yobirangani mayamna thabirakko message to sudumak haibire loin khang pajai aduga message to sum yam nuksina thagat pirakpa kya ama yobire aduga yam nuksina seibirakpa kya ama yobi makan makan ne adu ai kana gobi mata so saujaba lejade ai wigidamak ai maramda haibire wahi ama to thabire masimu ai nuai jaba lejade habisine thamjane ngi aduna ai gi wenadi makhata na dumak ai mayam ni sebadi tawjakhige aduga mayam gi kaigum khradang di hiramdam sigi damak kangai paki dam ti kaigum khradam tawjaram gi habisi thamjage am la khaman ne mise sam daram gra am soina abdare de mise am pajara ge ko mise si to thom dre do ne so ya de ai message mai pajara ke ma'am ngatang ai wari khara haja ki bane adugna ai ngi sai logic ki da kaim ta ngi da tunji lele angom bidyarani pho dai pajara gre ko aduga now ba okay oza adudi aina bamon oi base khangan ba yek salai oi ba nupi ga pakna roidra khangan ba okay adu pakna base do fajana adum di yengmina ki se ko tongan ai ki person ona thabiro now ba yengmina se aduga bem suntana okay sak khara phajaba mali anauba sahi lakgira thank you bamsuna tasengna isak pajari si manam haijar ke ai aina mamang da video am thaga sakhiba phaito live ki do ai chaja bhai tari ko hojik se aduna ai kidam mahin khare iram ga asul ko e yam phaje sorry yam phai then aduga yam change to he tari ko chang cham nuai adugi tak du cha bodo aduna ai sa muk sum yoksin jaraga ila to chaja bane only 15 days kaksari yam won balae ko thank you ai then aduga ning thojam taibangan ba okay taibangan ba nungari ko nupina nungsina ba laiwa nga takpira di nungai khanida kaka saudi saubinu ko sum pen dabagi haibe kaka gi live ngai jabane andakti kuina ude live okay ai nagjada bane ngi sa haijabane ko taibangan ba tasengna ai live se tasengno je ai le se angang sing gi live takpham ne dugu mathak ta angang sing leibane ngarang se imun oibagi yum da sana ki bangang sing sedung nasina gangai su leibagi skun suti thabu sum langna dre he tare ko aduna maram organda ai sum mayam live thajabagi tanjasin logjo bane angang sing leijing matam da sum mayam ko una jo gi sehi si ahan boina unar se na thamjabane doli jumnam happy new year dada okay same to you doli jumnam
Okay, mommy picture. Hi, brother. Okay, hi, 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 mommy. Okay, nuariko. Ningthojam dan 2020 na lakpasida tamugi thamoida kari paubi bage. Aigi thamoida paubase 2020 gi wari ngakene ngasai na haijaba mayamdo. Thamoida nuaijaba paujai aduga amukso kari thokadage iramdam manipur gi sahi khuding tholiba thodo watok sing kari tholakadage hana khanbadaso yamna awabam oi then aduga ꯊꯣꯛꯂꯛꯇꯕꯁꯨ ꯑꯣꯏꯔꯁꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯩꯒꯤ ꯀꯩꯅꯣꯗ ꯑꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯤꯃ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯦꯝ ꯀꯦ ꯑꯉꯝ ꯃꯔꯦꯡ ꯀꯔꯤꯒꯤꯅꯣ ꯃꯦꯁꯦꯖ ꯀꯛꯄꯤꯔꯤꯕꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯤꯒꯅꯣ ꯃꯦꯁꯦꯖ ꯊꯥꯕꯤꯔꯒꯗꯤ ꯀꯛꯄꯤꯒꯅꯣ ꯃꯃꯤ ꯄꯤꯛꯆꯔ ꯆꯥꯛ ꯆꯥꯔꯕ꯭ꯔꯣ ꯆꯥꯖꯔꯦ ꯆꯥꯖꯔꯦ ꯑꯣꯀꯦ ꯃꯦꯁꯦꯖꯁꯤ ꯊꯥꯕꯤꯔꯛꯄ ꯌꯥꯝ ꯀꯨꯏꯔꯕ ꯃꯥꯜꯂꯦꯀꯣ ꯑꯩꯁꯦ ꯋꯥꯔꯤ ꯉꯥꯡ ꯂꯩꯔꯤꯀꯥꯟꯗ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯑꯦꯂꯥꯡꯕꯝ ꯁꯣꯅꯤꯌꯥ ꯏꯕꯨꯡ ꯊꯥꯡꯖ ꯅꯨꯃꯤꯠ ꯄꯣꯛꯄ ꯅꯨꯄꯥꯁꯦ ꯔꯥꯁꯤꯅ ꯀꯩꯅꯥ ꯑꯣꯏꯕ ꯀꯔꯝꯕ ꯃꯥꯏꯀꯩꯒꯤ ꯅꯨꯄꯤ ꯄꯛꯅꯒꯅꯤ ꯀꯔꯤ ꯅꯨꯃꯤꯠ ꯄꯣꯛꯄ ꯌꯥꯒꯅꯤ ꯁꯣꯅꯤꯌꯥ ꯑꯗꯣ ꯑꯩ ꯍꯧꯖꯤꯛ ꯀꯩꯅꯣ ꯑꯩ ꯄꯥꯔꯁꯣꯅꯦꯜ ꯅꯝꯕꯔꯗ ꯋꯥꯆꯞꯇ ꯊꯥꯔꯛꯑꯣ ꯑꯩ ꯁꯣꯏꯗꯅ ꯀꯨꯞꯅ ꯌꯦꯡꯕꯤꯒꯦꯀꯣ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯁꯤ ꯍꯥꯏꯕ ꯌꯥꯗꯕ ꯌꯥꯎꯕꯒꯤꯅꯦ नुमिदांग ꯑꯣꯏꯕꯒꯤꯀꯣ सागर मोरांगथेम कमेंट पाबियो सागर की कमेंट आई थिगजगेको सागर की कमेंट जे सागर की मेसेज से कक्थखरबा माले को वरौबे अमतंग थाबिरो अंगम मरिंगसो कक्थखरे चावबो यादे आइना खितंग ngатang wangang leibisi de वरौबरो माले मैं मेसेज में पार्किंग मेसेज थाबिरो आई ngasi wangang जररोगे ओके ꯑꯩꯒꯤ ꯀꯃꯦꯟ ꯄꯤꯖꯔꯣꯏꯒꯦꯕ ꯗꯦꯟ ꯃꯌꯥꯝꯒꯤ ꯑꯟꯁꯔ ꯑꯣꯏꯅ ꯄꯤꯖꯒꯦ नुपासु नुपीसु मंदे ओइबा राशि मानबा मिन्ना राशि मानबा दुगा मंदे माइकैगी पंगनबसि अमुक ताकपियो सोफिया खरापम मंदे मपोक निमित मानबसि क्वाइ फत्तबसि को मपोक निमित मानबसि क्वाइ फत्ते अदुना राशि मानबसु निंगमदबा अमदि जुम लेगनी हाबि समझगे ओके सोराइसम सखितोंबी अदुम थागत पिरो ओके ओके थागत सगे एम के अंगमरिंग ओके थेंगनारे अंगमरिंग हैप्पी न्यू ईयर कोई तामो सेम टू यू ओके अनौब सही लापगा लोइनना तामोना लिबा खुदिंगमक थागलिबा खुदिंगमक पांथोकपो ngam boy ओके थैंक यू अंगमरिंग ngamjage aduga adomso hiram खुदिंगमक माइ पापु ngam boy biu तौनिंग तौगदब थबक खुदिंगमक तौबु ngam biu हासे पिकेसन नि माइके देके थमजगे लोरेंबम जॉनसन सिंह इयाम्बा मैतई अखोइसी युमनाक सागैदा येक लेतबा यावी एग्जांपल खेत्रिमयम ओके चुमे मसे लोंना लेनबदा करी कमाइना करंबा मवोंगदा येंगदगे येक लेनदबदी येक चिन्नरदी फते हाय लेतबा युमनाक्तिदी कमाइना ये लेतबदो आई मदुई मतंग थिगजरेगो अयामना खेत्रिमयम जो मंगांगदा सिंगमने ये लेतबसिंगसे राजकुमार गुम्बा मोइसिंगसे मंगांगदा लोइना सिंगमनेको गोजालो मेमोरीज सोम राशिफल येंबा हाइबिब्रो के आई खरासुम येंजे हाइतारेको याम खना हाइजबदि नचदे सोमी मंगांगसा वारेपम ओके नुवाइब्रो मरोप हैप्पी न्यू ईयर सेम टू यू मरोप नुवाइजरी मरोप सेम टू यू सोराइ सेम सकितोंबी हैप्पी न्यू ईयर दा ओके सेम टू यू लेरेंबम जॉनसन सिंह मेसेज कपीखरे अदुमाय कपीगनो वंस थाकिबो मेसेज दि कपीगनो को हेनरी कोंजेंगबम हैप्पी न्यू ईयर सेम टू यू हेनरी लेरेंबम जॉनसन इयाम्बा रिप्लाई पिबिरा ओ कमेंट ngai ngamdre taning ओके आई खरा द पिजरा मदो माले को तमो मैतई लुहोंबदा फिंगांग लुक यौबसे करी मरमगिनो करी वरी लेगे ओके मसी फिंगांग लुक यौबसे तसेना अखोइगी ꯑꯩꯁꯤ ꯃꯁꯞ ꯆꯥꯕꯕꯨꯗꯤ ꯑꯩ ꯈꯤꯇꯪ ꯀꯥꯎꯔꯦ ꯑꯗꯨꯒ ꯁꯤꯒꯤ ꯕꯣꯛꯁꯦ ꯇꯣꯉꯥꯟꯅ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯕꯨ ꯈꯤꯇꯪ ꯍꯥꯏꯔꯕ ꯀꯥꯟꯗꯗꯤ ꯐꯤꯉꯥꯜꯂꯨꯞꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯂꯩꯊꯧ ꯂꯩꯃꯔꯦꯟꯒꯤ ꯀꯩꯅꯣꯗꯒꯤ ꯃꯁꯤꯒꯤ ꯊꯝꯒꯗꯕ ꯅꯨꯃꯤꯠ ꯑꯁꯦꯡꯕ ꯃꯥꯒꯤ ꯑꯩꯈꯣꯏꯅ ꯁꯥꯒꯩ ꯑꯣꯟꯕꯒꯤ ꯍꯥꯏꯇꯥꯔꯦꯀꯣ ꯅꯨꯄꯤꯅ ꯁꯥꯒꯩ ꯑꯣꯟꯕꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯗꯒꯤ ꯂꯣꯏꯅ मागी लाइनथौ अमदगी लाइनथौ मफम अमदा चटपगी कनोसे अदु लेब हाइतारे अदुगिने अदु सब सब डिटेल नै नोंग ब्लॉग सोइना सेमजरके याम फजबा वहां हंगबिरे एमके एमके अंगम मरिंग अदुगा आइगे मेसेज नंगी मेसेज आइगे WhatsApp तक थारो खोको आई काउगिसे अदुगा आई सोइना सिगी ब्लॉग में सेमजरके
ꯑꯩꯅ ꯄꯥꯝꯖꯕ ꯕ꯭ꯂꯣꯛꯇꯃꯛꯁꯨ ꯑꯣꯏꯔꯦ ꯁꯣꯏꯗꯅꯕ ꯀꯩ ꯊꯥꯖꯔꯛꯀꯦ ꯑꯩ ꯁꯦꯝꯖꯔꯛꯀꯦ ꯑꯗꯨꯅ ꯑꯃꯨꯛꯇꯪꯗꯤ ꯅꯤꯡꯁꯤꯡꯕꯤꯔꯣ ꯑꯩꯒꯤ ꯋꯥꯆꯞꯇ ꯑꯉꯝ ꯃꯔꯦꯡ ꯌꯥꯝ ꯐꯖꯕ ꯋꯥꯍꯪ ꯍꯪꯕꯤꯔꯦ ꯌꯥꯝ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯣꯀꯦ ꯋꯥꯍꯦꯡꯕꯝ ꯔꯣꯍꯤꯠ ꯁꯤꯡ ꯔꯣꯍꯤꯠ ꯇꯥꯃꯣ ꯀꯩꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯍꯪꯕꯤꯌꯨ ꯑꯪꯒꯣꯝ ꯅꯤꯔꯨꯃꯥ ꯑꯣꯀꯦ ꯑꯩꯒꯤ ꯄꯥꯕꯤꯗ꯭ꯔꯦ ꯑꯩꯗꯤ ꯑꯪꯒꯣꯝ ꯅꯤꯔꯨꯃꯥꯁꯦ ꯑꯍꯥꯟꯕ ꯑꯣꯏꯅ ꯊꯦꯡꯅꯩ ꯑꯗꯨ ꯑꯝꯇꯪꯒ ꯏꯕꯤꯔꯛꯑꯣ ꯃꯦꯁꯦꯖꯇꯣ ꯑꯩ ꯁꯨꯝ ꯌꯦꯡꯖꯔꯛꯄ ꯃꯇꯝꯗ ꯑꯩꯅ ꯁꯣꯏꯈꯤꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯂꯥꯏꯁ꯭ꯔꯝ ꯁꯨꯕꯥꯁꯅꯤ ꯌꯥꯝ ꯐꯖꯩꯌꯦ ꯕꯂꯥꯁꯦ ꯑꯣꯀꯦ ꯕꯂꯥꯁꯤ ꯌꯥꯝ ꯐꯖꯩ ꯑꯃꯨꯛ ꯌꯦꯡꯕꯤꯔꯛꯑꯦ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤꯗꯤ ꯗꯗꯥꯒꯤ ꯂꯥꯏꯚ ꯊꯦꯡꯅꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯣꯀꯦ ꯌꯥꯝ ꯐꯖꯩ ꯕꯂꯥꯁꯦ ꯊꯣꯛꯄꯤꯔꯛꯄꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯨꯕꯥꯁꯤꯅꯤ ꯂꯥꯏꯁ꯭ꯔꯝ ꯑꯣꯀꯦ ꯑꯗꯨꯅ ꯉꯁꯥꯏ ꯑꯩꯅ ꯑꯣꯀꯦ ꯂꯧꯔꯦꯝꯕꯝ ꯖꯣꯟꯁꯟ ꯁꯤꯡ ꯏꯌꯥꯝꯕ ꯑꯩ ꯃꯉꯥꯡ ꯌꯦꯛꯅꯤ ꯑꯗꯨꯕꯨ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯍꯥꯏꯅꯁꯨ ꯍꯥꯏꯅꯩ ꯄꯨꯟꯁꯤꯕ ꯍꯥꯏꯕꯁꯤꯒꯤ ꯃꯤꯅꯤꯡ ꯑꯝꯇ ꯍꯥꯏꯕꯤꯌꯨꯕ ꯄꯨꯟꯁꯤꯕ ꯃꯉꯥꯡ ꯄꯨꯟꯁꯤꯕ ꯄꯨꯟꯁꯤꯕꯒꯤ ꯀꯩꯅꯣꯁꯦ ꯇꯁꯦꯡꯅ ꯃꯁꯤ ꯑꯩꯈꯣꯏ ꯂꯦꯡꯗꯅ ꯂꯩꯔꯛꯄꯒꯤ ꯀꯩꯅꯣꯗ ꯑꯩꯅ ꯍꯥꯏꯐꯦꯠ ꯊꯦꯡꯅꯖꯈꯤꯀꯣ ꯖꯣꯟꯁꯟ ꯑꯩꯈꯣꯏ ꯌꯨꯝꯅꯥꯛꯇ ꯆꯦꯟꯖ ꯇꯧꯕ ꯂꯩꯗꯅ ꯑꯗꯨ ꯆꯦꯟꯖ ꯇꯧꯗꯅ ꯑꯗꯨꯝ ꯂꯦꯡꯗꯅ ꯂꯩꯔꯛꯄꯒꯤ ꯀꯩꯅꯣꯗ ꯑꯗꯨꯃꯥꯏꯅ ꯈꯤꯇꯪ ꯊꯦꯡꯅꯖꯈꯤ ꯑꯗꯨꯁꯨ ꯑꯩ ꯀꯨꯞꯅ ꯑꯃꯨꯛꯀ ꯌꯦꯡꯖꯔꯛꯈꯤꯒꯦ ꯍꯦꯅꯔꯤ ꯀꯣꯟꯖꯦꯡꯐꯝ ꯆꯥꯅꯕ ꯂꯛꯀꯤ ꯁ꯭ꯇꯣꯟꯒꯤ ꯃꯔꯝꯗ ꯃꯃꯨꯠ ꯇꯥꯅ ꯇꯥꯛꯄꯤꯔꯛꯑꯣ ꯑꯣꯀꯦ ꯑꯗꯨꯗꯤ ꯑꯩ ꯕ꯭ꯂꯣꯛ ꯑꯣꯏꯅ ꯁꯦꯝꯖꯔꯒꯦ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯗ ꯑꯩ ꯁꯦꯔꯦꯟ ꯅꯥꯏꯅ ꯊꯝꯖꯔꯕꯅꯤ ꯍꯦꯅꯔꯤ ꯀꯣꯟꯖꯦꯡꯐꯝ ꯁꯣꯏꯗꯅ ꯑꯩ ꯕ꯭ꯂꯣꯛꯇ ꯌꯥꯎꯖꯔꯛꯀꯦ ꯉꯥꯏꯕꯤꯌꯨ ꯌꯨꯝꯕꯥꯜꯂꯣꯟ ꯂꯝꯖꯤꯡꯒꯤꯀꯣ ꯑꯗꯨꯒ ꯔꯥꯖꯀꯨꯃꯥꯔ ꯒꯦꯂꯤꯁ ꯀꯣ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ओके राजकुमार ओके मामगी येक्से मामागी येक्से कुमन्नी बाबागिसु मामागी येक्से कुमन्नी बाबागिसु खांगानबनी अईगा खंगनबसे ꯂꯧꯅ ꯂꯩꯅꯕꯗ ꯀꯩꯁꯨ ꯀꯥꯏꯗꯦ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒꯤ ꯃꯔꯤꯗꯨ ꯑꯣꯏꯔꯒꯗꯤ ꯂꯣꯏꯅ ꯄꯨꯜꯂꯛꯑꯅꯤꯀꯣ ꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯅꯦ ꯁꯨꯝ ꯅꯨꯄꯥ ꯅꯨꯄꯤ ꯃꯥꯟꯅꯕꯗꯨꯒꯤ ꯋꯥꯅꯦ ꯑꯗꯨꯒ ꯖꯁ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯊꯛꯀꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒꯤ ꯃꯇꯝꯗ ꯃꯥꯟꯅꯕꯗꯨꯗꯤ ꯅꯊꯤꯡ ꯀꯩꯁꯨ ꯅꯠꯇꯦ ꯀꯣ ꯑꯗꯨꯅ ꯑꯩ ꯃꯩ ꯆꯪꯉꯤꯕ ꯌꯥꯠꯂꯥ ꯑꯣꯀꯦ ओके सोमी मोरांचा वारेपम नुपाना संडे नुपीना ट्यूसडे करी अकायबे लेबगे संडे मंडे ट्यूसडे खाबै ताई मदो खाबै ताई को kaya afaba oide then means nungdi yam nuksinagani ko yam nuksinagani aduga ꯑꯀꯣꯏꯕꯒꯤ ꯐꯤꯕꯝꯗꯒꯤ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯑꯃꯗꯤ ꯁꯨꯝ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯁꯥꯎꯅꯕ ꯅꯨꯡꯉꯥꯏꯅꯗꯕ ꯈꯔꯗꯤ ꯁꯨꯝ ꯂꯩꯔꯛꯄ ꯌꯥꯏ ꯁꯤꯅꯤ ꯑꯩꯅ ꯊꯝꯖꯅꯤꯡꯉꯤꯗꯤ ꯑꯗꯨꯅ ꯑꯩꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯂꯛꯇꯣꯏꯁꯤ ꯀꯩꯅꯣ ꯈꯪꯗꯦꯅꯦ ꯑꯉꯣꯝ ꯅꯤꯔꯨꯃꯥ ꯑꯣꯀꯦ ꯅꯨꯄꯥꯅ ꯅꯤꯡꯊꯧꯀꯥꯕ ꯅꯨꯄꯤꯅ ꯁꯒꯣꯜꯁꯦꯟ ꯀꯩꯅꯥ ꯔꯥꯁꯤ ꯑꯣꯏ ꯑꯗꯣ ꯃꯥꯏꯀꯩꯁꯤ ꯀꯗꯣꯝꯗ ꯄꯛꯅꯒꯦ ꯅꯤꯡꯊꯧꯀꯥꯕ ꯂꯩꯕꯥꯛꯄꯣꯛꯄ ꯌꯨꯝꯁꯤꯗ ꯁꯒꯣꯜꯁꯦꯟ ꯑꯣꯀꯦ ꯃꯥꯏꯀꯩꯁꯦ ꯅꯨꯄꯥꯒꯤ ꯔꯥꯁꯤ ꯃꯥꯟꯅꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯗꯨꯝꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯅꯤꯔꯨꯃꯥ ꯑꯗꯨꯒ ꯑꯩ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯥꯏꯕ ꯌꯥꯗꯕ ꯑꯣꯏꯔꯒꯗꯤ ꯍꯌꯦꯡ ꯍꯥꯏꯖꯔꯛꯇꯣꯏꯅꯦ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯐꯅꯕꯒꯤꯗꯃꯛꯇꯅꯦꯀꯣ ओके मैम ngасigi live sibu kongdobige unadaba kuire tamo nongthongbam yumnak se mangang oi haina haibirami angom ole haise maram haibiro asi onbasidi maram sidi leitiko amasu ole aduga koi keno sida sagai singi oiba keno singda adumaina moigi wari khara leibagi sum asi oigadam haibagi matam gi neirakbu singda sum olokpane ilangam selena नुपीना ट्यूसडे नुपाना थर्सडे फ्राइडे सैटरडे संडे मंडे ट्यूसडे फै अदुगा निंथौजम पुष्पा ट्यूसडे पोकपा नुपीसे माइकेसे करमबना जानगदगे माइकेसे ओके ट्यूसडे से वांगसु चानेको अदुगा माइकई अनी मगे लेबने आई कोना हाइजरगे लाइक बाय जगदी यारोको अनि कुइन बाय तो याम नुवाइदा ताम ओके थैंक यू अल्फ्रेड्स kanjum nam sakchar bo yam ai chajare sakcharaga ngasi di live thajage heduna
ꯑꯉꯥꯡꯁꯤꯡꯁꯨ ꯂꯩꯗꯕ ꯌꯥꯝꯅ ꯀꯣꯝꯕ ꯃꯇꯝ ꯑꯣꯏꯕ ꯑꯉꯥꯡꯁꯤꯡꯁꯨ ꯌꯨꯝ ꯆꯠꯅꯈꯤꯕ ꯑꯗꯨꯒꯤ ꯑꯉꯥꯡꯁꯤꯡꯒꯤ ꯂꯥꯏꯔꯤꯛ ꯇꯥꯛꯐꯝ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯑꯩ ꯂꯩꯖꯔꯒ ꯃꯌꯥꯝꯒ ꯎꯅꯖꯕꯅꯦ ꯀꯣ ꯑꯗꯨꯅ ꯑꯗꯨꯅ ꯃꯌꯥꯝ ꯄꯤꯀꯦ ꯆꯦꯅꯦꯜꯒꯤ ꯃꯇꯥꯡꯗ ꯄꯤꯀꯦ ꯆꯦꯅꯦꯜꯅ ꯇꯧꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤꯒꯤ ꯃꯇꯥꯡꯗ ꯁꯤꯃ ꯇꯧꯔꯒꯗꯤ ꯁꯤ ꯕ꯭ꯂꯣꯛꯇꯣ ꯅꯪꯒꯤ ꯕ꯭ꯂꯣꯛꯇꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒꯗꯤ ꯑꯗꯨꯒꯤ ꯃꯑꯣꯡꯗꯣ ꯁꯤ ꯇꯧꯍꯟꯅꯤꯡꯉꯦ ꯁꯤꯒꯤ ꯐꯤꯕꯝ ꯇꯧꯍꯟꯅꯤꯡꯉꯦ ꯁꯨꯝꯅ ꯇꯧꯍꯟꯅꯤꯡꯉꯦ ꯁꯨꯝꯅ ꯇꯧꯍꯟꯅꯤꯡꯉꯦ ꯍꯥꯏꯕꯁꯤꯡꯁꯤ ꯈꯤꯇꯪꯁꯨ ꯃꯌꯥꯝꯗꯒꯤ ꯑꯩ ꯐꯤꯗꯕꯦꯛ ꯄꯥꯝꯖꯩ ꯋꯤꯠ ꯁꯖꯦꯁꯟ ꯄꯥꯝꯖꯩ ꯑꯦꯖ ꯋꯦꯜ ꯑꯦꯁ ꯃꯌꯥꯝꯅ ꯆꯩꯕꯤꯔꯛꯄꯗꯣ ꯑꯩꯒꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯁꯖꯦꯁꯟꯅꯦ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯅ ꯑꯩꯒꯤ ꯑꯁꯣꯏꯕ ꯍꯥꯏꯕꯤꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯑꯩꯗꯤ ꯂꯧꯖꯔꯤꯕ ꯑꯗꯨꯅ ꯑꯩꯕꯨꯁꯨ ꯈꯔ ꯆꯩꯕꯤꯔꯛꯑꯣ ꯉꯥꯡꯕꯤꯔꯛꯑꯣ ꯑꯩꯕꯨ ꯊꯥꯒꯠꯄꯤꯔꯛꯑꯣ ꯑꯩꯒꯤ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯣ ꯐꯣꯡꯗꯣꯛꯄꯤꯔꯛꯑꯣ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯑꯄꯥꯝꯕꯅꯦ ꯑꯗꯨꯅ ꯁꯨꯝ ꯌꯥꯔꯤꯃꯈꯩꯗꯤꯀꯣ ꯑꯩꯅ ꯊꯥꯒꯠꯆꯈꯤꯕ ꯃꯌꯥꯝꯁꯤꯡꯗꯨꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯑꯩ ꯉꯥꯡꯕꯗ ꯋꯥꯍꯩ ꯋꯥꯇꯥ ꯐꯖꯗꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯝꯒꯅꯤ ꯑꯩ ꯑꯗꯨꯃꯛ ꯈꯪꯖꯩ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯔꯤꯕꯁꯤꯡꯗꯣ ꯃꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯁꯦꯝꯗꯣꯛꯆꯅꯕꯒꯤ ꯇꯥꯟꯖꯥꯗꯣ ꯑꯗꯨꯃꯛ ꯄꯤꯕꯤꯌꯨ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯑꯗꯨꯒ ꯑꯣꯀꯦ ꯑꯉꯣꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯩꯒꯤ ꯅꯨꯄꯥꯒ ꯑꯩꯒꯁꯦ ꯆꯐꯨꯒ ꯈꯥꯕꯩꯒ ꯇꯥꯏꯌꯦ ꯇꯥꯃꯣꯅ ꯍꯥꯏꯕꯗꯧꯅ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯁꯥꯎꯅꯕꯗꯒꯤ ꯂꯥꯞꯅꯔꯦ ꯎꯄꯥꯏ ꯍꯥꯏꯕꯤꯌꯨ ꯑꯉꯣꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯔꯒꯗꯤꯅ ꯇꯣꯉꯥꯟꯅ ꯋꯥꯔꯤ ꯁꯥꯁꯤꯀꯣ ꯑꯗꯨꯒꯤ ꯃꯇꯥꯡꯗꯣ ꯐꯖꯅ ꯋꯥꯔꯤ ꯁꯥꯁꯦ ꯑꯗꯨꯒ ꯑꯩ ꯌꯦꯡꯕꯤꯒꯦꯀꯣ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯗꯣꯟ ꯋꯥꯔꯤ ꯑꯣꯀꯦ ꯑꯩ ꯃꯌꯥꯝꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦꯅ ꯂꯩꯕꯅꯦ ꯑꯗꯨꯒ ꯑꯩ ꯀꯩꯅꯣꯝꯇꯗꯤ ꯊꯝꯖꯍꯧꯒꯦ ꯐꯠꯇꯕ ꯂꯝꯕꯤꯗꯗꯤ ꯑꯩ ꯀꯔꯤꯒꯨꯝꯕ ꯑꯃꯗ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯖꯔꯣꯏ ꯑꯗꯨꯒ ꯑꯐꯕ ꯂꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯗꯨꯃꯛ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯤ ꯑꯩ ꯊꯝꯖꯒꯦ ꯃꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛꯇꯒ ꯍꯥꯏꯖꯒꯦ ꯐꯠꯇꯕ ꯂꯝꯕꯤꯒꯤ ꯑꯣꯏꯅꯗꯤ ꯃꯤꯒꯤ ꯁꯣꯏꯅꯕ ꯃꯤꯒꯤ ꯁꯣꯛꯅꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯀꯔꯤ ꯅꯨꯡꯗꯨꯡꯗ ꯑꯩ ꯈꯣꯡ ꯊꯥꯡꯖꯤꯟꯖꯔꯣꯏ ꯑꯗꯨꯒ ꯃꯤꯒꯤ ꯐꯅꯕꯒꯤꯗꯃꯛ ꯑꯣꯏꯔꯕ ꯃꯤꯒꯤ ꯑꯐꯕ ꯃꯤꯒꯤ ꯐꯅꯕ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯅꯅꯕ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯑꯣꯏꯔꯒꯗꯤ ꯑꯩ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯑꯉꯝ ꯊꯥꯛꯇ ꯃꯇꯦꯡ ꯄꯥꯡꯖꯒꯦ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯑꯗꯨꯒ ꯃꯦꯔꯤꯖꯥꯟ ꯆꯨꯡꯈꯥꯝ ꯏꯌꯥꯝꯕ ꯑꯩꯒꯤ ꯅꯨꯄꯤꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯩ ꯂꯩꯕꯥꯛ ꯄꯣꯛꯄ ꯀꯔꯤ ꯀꯥꯏꯕ ꯂꯩꯒꯦ ꯄꯛꯅꯕ꯭ꯔꯥ ꯃꯁꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦꯀꯣ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕꯁꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯑꯃ ꯂꯩꯒꯅꯤ ꯅꯤꯡꯕ ꯊꯨꯡꯗꯕ ꯃꯈꯜ ꯁꯣ ꯃꯦꯅꯤ ꯃꯈꯜ ꯌꯥꯝ ꯂꯩꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯁꯣꯔꯤ ꯑꯩ ꯐꯤ ꯃꯈꯥ ꯇꯥꯔꯦ ꯑꯣꯀꯦ ꯗꯦꯟ ꯑꯗꯨꯅ ꯀꯩ ꯌꯧꯈ꯭ꯔꯦ ꯑꯣꯀꯦ ꯑꯉꯝ ꯃꯔꯤꯡ ꯅꯨꯡꯉꯥꯏ ꯇꯥꯃꯣ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯅꯥꯎꯕꯤ ꯗꯦꯕꯤ ꯅꯥꯎꯕꯤ ꯅꯥꯎꯔꯦꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯁꯣꯔꯤ ꯅꯨꯄꯥꯅ ꯃꯟꯗꯦ ꯅꯨꯄꯤꯅ ꯊ꯭ꯔꯁꯗꯦ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯗꯅꯁꯗꯦ ꯊ꯭ꯔꯁꯗꯦ ꯌꯥꯝ ꯐꯩ ꯑꯗꯨꯒ ꯔꯥꯁꯤꯅ ꯃꯁꯤ ꯅꯨꯄꯤꯒꯤꯅ ꯙꯅꯨ ꯑꯃꯨꯛꯀ ꯍꯥꯏꯕꯤꯔꯛꯎ ꯔꯥꯁꯤꯁꯨ ꯑꯗꯨꯝ ꯆꯥꯅꯩ ꯐꯩ ꯀꯣ ꯌꯥꯝ ꯐꯕ ꯑꯣꯏ ꯑꯗꯨꯒ ꯈꯦꯟꯍꯟ ꯌꯨꯝꯅꯥꯝ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯏꯌꯥꯝꯕꯒꯤ ꯂꯥꯏꯚ ꯌꯦꯡꯕ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯦꯃꯤ ꯊꯣꯛꯁꯣꯝ ꯁꯟꯗꯦ ꯙꯅꯨꯅꯦꯗ ꯃꯥꯏꯀꯩꯁꯤ ꯀꯔꯝꯕ ꯆꯥꯟꯅꯒꯦ ꯁꯟꯗꯦ ꯙꯅꯨ ꯅꯨꯄꯥꯒꯤꯔ ꯅꯨꯄꯤꯒꯤꯔ ꯑꯗꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯩꯄꯥꯛꯄꯤ ꯉꯥꯉꯣꯝ ꯇꯥꯃꯣ ꯅꯨꯄꯤꯁꯦ ꯃꯟꯗꯦ ꯄꯣꯛꯑꯦ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯅꯒꯦ ꯑꯩ ꯃꯥꯏꯀꯩꯒꯤ ꯑꯣꯏꯕ ꯕ꯭ꯂꯣꯛ ꯑꯃꯗꯤ ꯁꯦꯝꯖꯈ꯭ꯔꯕꯅꯤ ꯔꯥꯁꯤꯐꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯄꯣꯛꯄꯒꯤ ꯅꯨꯃꯤꯠꯁꯨ ꯑꯩ ꯁꯣꯏꯗꯅ ꯍꯥꯞꯆꯔꯛꯈꯤꯒꯦ ꯑꯗꯨꯒ ꯀꯣ ꯃꯌꯥꯝ ꯉꯥꯏꯃꯤꯟꯅꯁꯦ ꯂꯣꯟ ꯂꯝꯖꯤꯡ ꯑꯩ ꯊꯥꯒꯠꯆꯔꯛꯀꯗꯕ ꯌꯥꯝ ꯂꯩꯔꯤ ꯀꯣ ꯂꯩꯃꯨꯖꯝ ꯔꯥꯀꯦꯁ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯁꯇꯔꯗꯦ ꯋꯦꯅꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯁꯣꯔꯤ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯇꯔꯗꯦ ꯌꯥꯝꯅ ꯐꯩ ꯔꯥꯀꯦꯁ ꯑꯗꯨꯒ ꯑꯉꯣꯝ ꯕꯤꯗ꯭ꯌꯥꯔꯥꯅꯤ ꯅꯝꯕꯔ ꯑꯃꯨꯛꯇ ꯄꯤꯕꯤꯌꯨ ꯑꯣꯀꯦ ꯑꯩ ꯅꯝꯕꯔ ꯂꯩꯇ꯭ꯔꯤꯕ꯭ꯔꯣ ꯑꯣꯀꯦ ꯄꯤꯖꯔꯛꯀꯦ ꯑꯣꯀꯦ ꯍꯥꯏꯔꯛꯀꯦ ꯀꯣ 700-59-833-96 ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ 700-59-833-96 ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯑꯃꯁꯨ ꯍꯥꯡꯖꯔꯤꯀꯣ ꯄꯤ ꯀꯦ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯒ꯭ꯔꯨꯞ ꯍꯥꯏꯅ ꯃꯌꯥꯝ ꯁꯨꯝ ꯏ ꯄꯥꯎ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯌꯥꯗꯕ ꯀꯌꯥꯁꯨ ꯑꯗꯨꯝ ꯑꯁꯣꯝꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯈꯪꯃꯤꯟꯅꯕ ꯌꯥꯕ ꯃꯈꯩꯗꯣ ꯁꯨꯝ ꯋꯥꯆꯞ ꯒ꯭ꯔꯨꯞꯇꯁꯨ ꯃꯌꯥꯝ ꯄꯨꯟꯅ ꯁꯤꯌꯔ ꯇꯧꯃꯤꯟꯅꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯑꯗꯨꯃꯥꯏꯅ ꯀꯣ ꯁꯤꯃꯁꯨ ꯊꯝꯖꯒꯦ ꯔꯥꯖꯀꯨꯃꯥꯔ ꯖꯦꯂꯦꯁ ꯏꯌꯥꯝꯕ ꯂꯥꯏꯚ ꯊꯥꯕꯒꯤ ꯅꯨꯃꯤꯠ ꯂꯩꯕ꯭ꯔꯥ ꯊꯥꯅꯤꯡꯕ ꯃꯇꯝꯗ ꯊꯥꯕ꯭ꯔꯥ ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯊꯥꯔꯝꯕꯅꯤꯀꯣ ꯑꯗꯣ ꯍꯟꯗꯛꯀꯤ 2020 ꯑꯩ ꯃꯇꯝ ꯑꯃ ꯅꯥꯏꯖꯔꯛꯑꯒꯦ ꯅꯨꯃꯤꯠ ꯑꯃ ꯊꯝꯖꯔꯛꯑꯒꯦ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯋꯥꯕ ꯈꯔ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯆꯤꯟꯕ ꯑꯗꯨꯅ ꯃꯇꯝꯁꯦ ꯑꯩ ꯁꯣꯏꯗꯅꯕꯒꯤ ꯃꯌꯥꯝꯅ ꯍꯥꯏꯖꯔꯛꯀꯦ ꯀꯣ ꯉꯁꯤꯃꯛꯇꯤ ꯍꯥꯏꯖꯔꯔꯣꯏꯒꯦ ꯑꯗꯩ ꯀꯩꯅꯣ ꯑꯦꯗꯚꯔꯇꯥꯏꯁ ꯑꯣꯏꯅ ꯁꯨꯝ ꯑꯩ ꯊꯝꯖꯔꯛꯀꯦ ꯍꯥꯏꯕꯁꯤꯃ ꯑꯩ ꯀꯣ ꯌꯥꯝꯅ ꯆꯨꯝꯃꯦ ꯇꯥꯃꯣ ꯃꯤꯒꯤ ꯑꯐꯕ
ꯇꯧꯕꯅ ꯑꯣꯀꯦ ꯊꯦꯡꯛ ꯌꯨ ꯑꯜꯐ꯭ꯔꯦꯗ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯝ ꯅꯨꯄꯤꯅꯦ ꯇꯥꯃꯣ ꯙꯅꯨ ꯔꯥꯁꯤ ꯑꯗꯨꯒ ꯅꯨꯃꯤꯠꯅ ꯁꯟꯗꯦ ꯃꯥꯏ ꯀꯩꯅꯣ ꯃꯥꯏꯀꯩꯁꯤ ꯆꯥꯟꯅꯕ꯭ꯔꯣ ꯍꯥꯏꯕꯤꯔꯣ ꯆꯥꯟꯅꯕꯁꯤ ꯍꯥꯏꯕꯤꯌꯨ ꯁꯟꯗꯦ ꯃꯥꯏꯀꯩ ꯆꯥꯟꯅꯕꯁꯤ ꯍꯥꯏꯕꯤꯌꯨ ꯃꯥꯏꯀꯩꯒꯤꯗꯣ ꯑꯩ ꯀꯣꯟꯅ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯄ꯭ꯔꯦꯃꯤ ꯊꯣꯛꯆꯝ ꯄ꯭ꯔꯦꯃꯥꯅ ꯍꯣꯗꯥꯝ ꯑꯣꯀꯦ ꯀꯥꯟꯈ꯭ꯔꯦ ꯑꯁ ꯑꯩ ꯍꯥꯏꯈꯤꯕ꯭ꯔꯥ ꯅꯤꯔꯨꯃꯥꯒꯤ ꯃꯦꯁꯦꯖ ꯑꯅꯤ ꯐꯥꯎꯗ ꯄꯥꯖꯈꯤꯕꯅꯦ ꯑꯗꯣ ꯑꯃꯨꯛꯇꯒ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯦ ꯑꯩꯅ ꯑꯅꯤ ꯐꯥꯎꯗꯤ ꯄꯥꯖꯈ꯭ꯔꯕꯅꯦꯀꯣ ꯃꯄꯥꯒꯤ ꯉꯥꯉꯣꯝ ꯇꯥꯃꯣ ꯑꯩꯒꯤꯗꯣ ꯇꯥꯍꯧꯗ꯭ꯔꯦ ꯅꯦꯠ ꯆꯞꯇꯅ ꯑꯣꯀꯦ ꯑꯃꯨꯛꯇꯒ ꯏꯕꯤꯔꯛꯑꯣ ꯑꯩ ꯀꯥꯎꯔꯦ ꯃꯌꯥꯝ ꯌꯥꯝꯃꯟꯅꯅ ꯏꯌꯥꯝꯕ ꯅꯝꯕꯔꯗꯣ ꯑꯃꯨꯛꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯍꯥꯏꯖꯔꯛꯀꯦ ꯀꯦꯅꯟ ꯌꯨꯝꯅꯥꯝ 700598396 ꯑꯃꯨꯛꯀ ꯍꯥꯏꯔꯛꯀꯦ 700598396 ꯀꯣ ꯑꯣꯀꯦ ꯖꯣꯅꯤ ꯅꯤꯡꯊꯧꯖꯝ ꯏꯌꯥꯝꯕ ꯅꯨꯄꯥꯁꯨ ꯊꯔꯁꯗꯦ ꯅꯨꯄꯤꯁꯨ ꯊꯔꯁꯗꯦꯁꯦ ꯂꯧꯅ ꯂꯩꯅꯕꯗ ꯀꯩ ꯀꯥꯏꯕ ꯂꯩꯒꯦ ꯌꯥꯝ ꯐꯠꯇꯕ ꯑꯣꯏꯒꯅꯤꯀꯣ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ ꯍꯥꯏꯕꯗꯤ ꯍꯥꯏꯕꯗꯤ ꯃꯗꯨ ꯅꯤꯡꯉꯝꯗꯕ ꯂꯩꯒꯅꯤ ꯑꯃ ꯆꯐꯨ ꯑꯃ ꯀꯥꯏꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯄ꯭ꯔꯦꯃꯥꯟꯗ ꯍꯣꯗꯥꯝ ꯑꯩꯒꯤꯗꯣ ꯄ꯭ꯔꯦꯃꯥꯟꯗꯒꯤ ꯅꯨꯄꯥꯅ ꯁꯟꯗꯦ ꯅꯨꯄꯤꯅ ꯐ꯭ꯔꯥꯏꯗꯦ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯌꯥꯝ ꯑꯐꯕ ꯑꯣꯏ ꯍꯥꯏꯅ ꯀꯣ ꯑꯐꯕ ꯑꯣꯏ ꯍꯥꯏꯅ ꯑꯩ ꯍꯥꯏꯖꯈ꯭ꯔꯕꯅꯦ ꯆꯐꯨ ꯏꯋꯥꯟ ꯇꯥꯕꯅꯦ ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯊꯥꯕꯤꯔꯛꯑꯣ ꯐꯤ ꯇꯤꯡꯒꯦꯍꯦ ꯏꯪꯉꯦ 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 ꯑꯣꯀꯦ ꯃꯩꯄꯥꯛꯄꯤ ꯉꯥꯉꯣꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯄꯣꯏꯔꯥ ꯁꯤꯅ ꯇꯨꯂꯥꯅꯦ ꯃꯥꯏꯀꯩ ꯀꯗꯣꯝꯗ ꯆꯠꯅꯒꯦ ꯑꯣꯀꯦ ꯑꯗꯨ ꯃꯥꯏꯀꯩꯒꯤꯗꯣ ꯑꯩ ꯀꯣꯟꯅ ꯀꯩꯅꯣꯗ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯀꯣ ꯋꯥꯆꯞꯇ ꯊꯥꯕꯤꯔꯛꯑꯣꯕ ꯑꯗꯨꯒ ꯑꯩ ꯁꯨꯝ ꯍꯥꯏꯖꯔꯛꯀꯦ ꯍꯥꯏꯕꯅꯦ ꯃꯥꯏꯀꯩꯒꯤꯗꯤꯀꯣ ꯑꯩꯅ ꯍꯥꯏꯖꯗ꯭ꯔꯤꯕ ꯃꯔꯝꯁꯤ ꯈꯔ ꯂꯩꯀꯣ ꯃꯔꯝꯗꯤ ꯅꯨꯃꯤꯗꯥꯡꯗ ꯍꯥꯏꯔꯒꯗ ꯑꯐꯕ ꯂꯩꯔꯝꯃꯁꯨ ꯐꯠꯇꯕ ꯂꯥꯛꯀꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯍꯥꯏꯖꯗꯕꯅꯦ ꯏꯌꯥꯝꯕ ꯑꯩꯒꯤ ꯀꯥꯟꯈ꯭ꯔꯦ ꯄꯥꯕꯤꯔꯝꯗ꯭ꯔꯦ ꯑꯣꯀꯦ ꯖꯣꯟꯁꯟ ꯑꯩ ꯄꯥꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ ꯑꯃꯨꯛꯇꯒ ꯊꯥꯕꯤꯔꯛꯑꯣ ꯖꯣꯟꯁꯟꯒꯤ ꯃꯦꯁꯦꯖ ꯈꯔꯗꯤ ꯑꯩ ꯄꯥꯖꯈꯤꯕꯅꯦꯀꯣ ꯑꯣꯀꯦ ꯗꯥꯏꯅꯥ ꯑꯔꯥꯝꯕꯝ ꯅꯝꯕꯔ ꯑꯝꯇ ꯑꯣꯀꯦ ꯗꯥꯏꯅꯥ ꯍꯥꯏꯔꯛ 59833396 ꯑꯃꯨꯛꯀ 71059833396 okay that was my number okay Rob Sarangthem ꯏꯌꯥꯝꯕ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯁꯤ ꯆꯥꯟꯅꯕ꯭ꯔꯥ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯆꯥꯅꯩ ꯆꯥꯅꯩ ꯆꯐꯨ ꯋꯥꯟ ꯇꯥꯏ ꯑꯉꯣꯝꯅꯤꯔꯣꯃ ꯅꯨꯄꯥꯒꯤ ꯑꯉꯣꯝ ꯅꯤꯔꯃꯥꯒꯤꯀꯣ ꯑꯉꯣꯝ ꯅꯤꯔꯃꯥꯒꯤ ꯅꯨꯄꯥꯒꯤ ꯅꯨꯃꯤꯠꯁꯤ ꯃꯟꯗꯦꯅꯦ ꯍꯥꯏꯕ ꯅꯨꯄꯤꯒꯤ ꯊꯔꯁꯗꯦ ꯃꯟꯗꯦ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩ ꯌꯥꯝ ꯐꯩꯀꯣ ꯑꯗꯨꯒ ꯁꯨꯃꯥꯟꯗ ꯇꯣꯡꯕ꯭ꯔꯝ ꯁꯨꯃꯥꯟꯗ ꯕ꯭ꯔꯗꯔ ꯅꯨꯄꯥꯗꯒ ꯅꯨꯄꯥꯒꯤ ꯇꯨꯏꯁꯗꯦ ꯅꯨꯄꯤꯒꯤ ꯁꯟꯗꯦ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏꯀꯣ ꯑꯗꯨꯒ ꯄ꯭ꯔꯦꯝꯗꯥꯁ ꯖꯨꯝꯅꯥꯝ ꯏꯌꯥꯝꯕ ꯑꯩꯒꯤꯅ ꯇꯨꯏꯁꯗꯦ ꯃꯥꯒꯤꯅ ꯐ꯭ꯔꯥꯏꯗꯦ ꯇꯨꯏꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯑꯗꯨꯁꯨ ꯑꯐꯕ ꯑꯣꯏ ꯉꯁꯤꯗꯤ ꯑꯐꯕ ꯌꯥꯝ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔꯒꯤ ꯃꯃꯥꯡꯒꯤ 2019ꯒꯤ ꯂꯥꯏꯐꯇꯗꯤ ꯑꯩꯈꯣꯏ ꯆꯐꯨꯒ ꯈꯥꯕꯩꯒ ꯉꯥꯛꯇ ꯂꯥꯛꯄꯅꯦ ꯑꯗꯨ ꯉꯁꯤꯗꯤ ꯏꯋꯥꯟꯒ ꯆꯦꯛꯑꯞꯀ ꯑꯐꯕ ꯉꯥꯛꯇ ꯑꯣꯏꯅ ꯂꯥꯛꯑꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯁꯣꯐꯤꯌꯥ ꯈꯣꯏꯔꯥꯛꯄꯝ ꯗꯗꯥ ꯔꯥꯁꯤ ꯃꯥꯟꯅꯕꯁꯨ ꯐꯠꯇꯕ꯭ꯔꯥ ꯔꯥꯁꯤ ꯃꯥꯟꯅꯕꯗꯤ ꯐꯩꯀꯣ ꯅꯨꯄꯤꯁꯨ ꯃꯤꯟꯅ ꯔꯥꯁꯤ ꯅꯨꯄꯥꯁꯨ ꯃꯤꯟꯅ ꯔꯥꯁꯤ ꯑꯃꯨꯛ ꯍꯥꯏꯕꯤꯌꯣ ꯌꯥꯝ ꯑꯐꯕ ꯑꯣꯏ ꯔꯥꯁꯤ ꯃꯥꯟꯅꯕ ꯑꯃꯨꯛ ꯐꯕ ꯂꯩꯇꯦ ꯀꯣ ꯌꯥꯝ ꯑꯐꯕ ꯑꯣꯏ ꯂꯩꯃꯖꯨꯝ ꯔꯥꯀꯦꯁ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯌꯦꯛ ꯊꯣꯛꯅꯕꯁꯦ ꯂꯧꯅ ꯂꯩꯅꯕꯗ ꯀꯔꯤ ꯑꯀꯥꯏꯕ ꯂꯩ ꯑꯩꯈꯣꯏ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯅꯤꯡꯉꯝꯗꯕ ꯂꯩ ꯍꯥꯏꯕꯅꯤꯀꯣ ꯆꯥꯔꯣꯟ ꯁꯨꯔꯣꯟꯗ ꯑꯉꯥꯡꯁꯤꯡ ꯁꯦꯝꯃꯛꯄ ꯃꯇꯝꯗ ꯅꯤꯡꯉꯝꯗꯕ ꯂꯩ ꯍꯥꯏꯕꯅꯦ ꯌꯥꯔꯤꯃꯈꯩ ꯑꯩꯈꯣꯏꯅ ꯐꯠꯇꯦ ꯍꯥꯏꯔꯁꯤꯀꯣ ꯐꯠꯇꯕꯒꯤ ꯑꯍꯟꯁꯤꯡꯅ ꯐꯠꯇꯕꯒꯤ ꯃꯔꯝꯁꯤꯡꯁꯦ ꯍꯥꯏꯕꯤꯔꯝꯗꯕ ꯑꯗꯨꯅ ꯁꯤꯅ ꯍꯥꯏꯕꯤꯔꯝꯃꯒꯗꯤ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯅꯒꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯂꯩꯕꯅꯦ ꯑꯣꯀꯦ ꯄꯨꯔꯈꯝꯕꯝ ꯔꯣꯁꯟ ꯀꯨꯝꯕꯒꯤꯗꯤ ꯍꯥꯏꯔꯤꯁꯤ ꯋꯥꯍꯪꯁꯤ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯖꯗ꯭ꯔꯦ ꯀꯔꯝꯕ ꯋꯥꯍꯪ ꯑꯣꯏꯗꯣꯏꯅꯣ ꯑꯗꯨꯃꯁꯨ ꯍꯥꯏꯕꯤꯔꯛꯑꯣ ꯃꯨꯇꯨꯝ ꯃꯤꯆꯟ ꯑꯣꯀꯦ ꯃꯤꯆꯟ ꯍꯦꯄꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯀꯣ ꯍꯩꯁ ꯕꯤꯗ꯭ꯌꯥ ꯇꯥꯃꯣ ꯑꯩꯒꯤꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯝꯇꯒ ꯊꯥꯕꯤꯔꯛꯑꯣ ꯃꯩꯄꯥꯛꯄꯤ ꯉꯥꯉꯣꯝ ꯇꯥꯃꯣ ꯅꯝꯕꯔꯒ ꯃꯤꯡꯒ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩꯒꯤ ꯃꯤꯡꯅ ꯀꯥꯃꯦꯁꯣꯔ
Elias Bhakta Kamisura popular one chaliko adu number di 700598396. Once again 7005983 sorry 700598396. 700598396. That is my number. Okay. Okay. Pukrambam Rosan. Kumase khara ningba thunganba watpro. Okay. Kum Rasida the Maya Nimba Tunga Tunganda Bible Latiko. The Sibuki Magi Popo can also give Matun and Lagadamane. Duga. Okay. Lorem Johnson sing. Okay. Sai message to. Yamba Igi Ipok Namit and Rasigi Paknaba my Kazi Awang Makha Oi Haina. Mamangi video Amada Tenazaki. Adubu. Awang Makha Nataba Atop my Kaidagi. Lona Lenabada. Kay akaiba legidi akaiba thoina leroi tabu sanadaba paknadaba oiramagadi akaiba khara legini aduga paknadabadi yaudi yaramgani amade soina yaramdini ko adu karamani yengthokpi darkar lei ayambagi sorry iyambagi rob strangti iyambagi channel se ngasina ahanba thengnabane new subscriber thank you welcome back to my channel rob sarangtem thank you so much Thangasu Tangnabiba, Yamwajay, ko. Noksa Yumnam, Mrs. Kapikre, Wajade, Mutumisan, Haisan, Happy New Year, Mayambana, Torbo, my papa, Oibu, Anova, Sahina, Lapada, Nasangi, Bordagi, thank you, Sam to you, Nabung Su, Sanbo, Matam Kudimakta, my papa, Madi Anova Sayishina, my Yaifa, Ama Uhin Biro, have a say, Tamzagi ko, San Yamwajay. Sophia Karakum Dada Adudi Pokunumit Manaba Dudi Pate Adubu Rasi Manabadi Kamaina Togani Rasi Manabana Karamuki Pokatuni Adu Apabo Ebuko Adu Apabo Hadun Pokunumit Manada Belu Nehenam Sauna Lay have Aduni and Patabuni Henley Ko the Rasi Manabdi am free have Yek Tonaba Lobuda Kay Akaiba Lege Mayamba Noksa Yumnam Ko Kara Kanotogani Isa isu saron suron da ning butung da bakra lay bane ko angom niroma kainya rasi se karamba mai kai pakna ge ibung angom niroma orobia de ai jumbalo namjing gi series ai panjakram ne ko adam tang yeng bio ai jo doina mak ai bahar to bun leidre soidina ai ge series kya da no episode kya da nam yaw ram nam tang jumbalo namjing gi playlist tang yeng bio ko adu do yaw ram ne Okay, Pramanda Jumnam Rasi Manabasi Kedogi Yam the Fay Kasukai de Apaboy. Okay, Paknaba Maikei video, Pakna double Maikei video of the same video Yamba. Okay, I show you the same Kiko Johnston. Angom Niroma, Ibungi blog say Nungtigi Yangji. Thank you, Angom Niroma. Thank you so much. Nausa Yumnam Kai Matensage Mayamba in a city Jerum Tung Jericho. Jerum Tung Angang later by Tando Aduna Tando Aduna. Jerum Amazon Tonga Jajare and Duga Gonzalo Memorias okay no Pada Kaina Mande Pokpa Aduga Karbargi Matanga Amatang Habiro okay Karbargi block set okay Yam Ningsing Birkiam Pare Karbargi block means I Pok liver Rasigi Matung in a Pokun Tagi Matung in the Natraga Rasigi Matung in a Karamba department that Natra Karam official that's Paknabagi Madu Leragati Hen Punsi Sang Labungagani and Nuayaf and Lagani Havasimudo, Madu block to a Matang Sona Sibja Adam Jubalo Lamjingi. Amuka Hijaki Jumalo Lamjingi Hanat Lakaturiba Noni Hayang Natra Hansen Sweden Lani, Sigi blocks in the Jumalo Lamjingi Seresta, any Kanbada, Kunsuba, Trump and Natra Kunsuba, Tanka or Wani Kanza episode, Adudat Hazard to say Rasiki Matungina, Paknava the pass of the Ngai and the Pisudungare, Rasiki Matung in the Paknava. Tabak Haidarigo, Karama Tabak the Sanagari have them. Sweden a matang, Samjar Adone, Nibio Sinin, Tamjanini, Prendas Junam Yaba, Nupasu Nupisu, Minna Nakto Oi Kedogi, Kedobi Yogi, Yam the Fay, Prendas, Rashima Nabiam Payko. Asapria Sapam, okay, Ibung, Sapria, okay, nice to meet you as well as Happy New Year. Mrs. Kakari, Happy New Year, Haram again. Lorembam Johnson. Yamba Paknadaba Maigay Gido Karamba Kanda Sembi Duino Umtang
ꯍꯥꯏꯕꯤꯔꯛꯑꯣ ꯑꯩ ꯈꯪꯅꯤꯡꯕꯅ ꯌꯦꯡꯅꯤꯡꯕꯅ ꯀꯩꯅꯣꯝꯃ ꯇꯧꯔꯦ ꯑꯩ ꯑꯊꯨꯕ ꯃꯇꯝꯗ ꯁꯦꯝꯖꯔꯛꯑꯒꯦꯀꯣ ꯌꯥꯝ ꯊꯨꯅ ꯁꯦꯝꯖꯔꯛꯑꯒꯦ ꯀꯩꯝꯇ ꯈꯟꯒꯅꯣ ꯑꯩ ꯁꯣꯏꯗꯅ ꯎꯒꯅꯤ ꯀꯣ ꯑꯣꯀꯦ ꯑꯗꯨꯅ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯀꯔꯤ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯣ ꯁꯤꯒꯨꯝ ꯆꯠꯅ ꯍꯥꯏꯕꯁꯦ ꯏꯁꯥꯗ ꯆꯥꯅꯕꯗꯣ ꯑꯉꯣꯝ ꯅꯤꯔꯨꯃꯥꯒꯤꯁꯤ ꯀꯩꯅꯣꯁꯦ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯀꯔꯤ ꯆꯥꯅꯕꯒꯦ ꯍꯥꯏꯕꯁꯦ ꯀꯔꯤ ꯍꯥꯏꯅ ꯑꯩꯒꯤ ꯚꯥꯞ ꯇꯥꯗꯦ ꯑꯃꯨꯛꯇꯪ ꯏꯕꯤꯔꯛꯑꯣ ꯅꯤꯔꯨꯃꯥ ꯑꯁꯥ ꯄ꯭ꯔꯤꯌꯥ ꯁꯥꯐꯝ ꯁꯣꯏꯈꯤꯕꯅꯦ ꯏꯕꯨꯡ ꯑꯣꯀꯦ ꯀꯩꯁꯨ ꯀꯥꯏꯗꯦ ꯅꯣ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯕꯦꯁꯇ ꯈꯨꯃꯟ ꯀꯣ ꯏꯕꯨꯡ ꯅꯨꯄꯤꯅ ꯃꯟꯗꯦ ꯑꯗꯨꯒ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯈꯥꯕꯩ ꯇꯥꯏꯀꯣ ꯃꯗꯨ ꯑꯐꯕ ꯑꯣꯏꯗꯦ ꯑꯣꯀꯦ ꯁꯤꯟꯐꯝ ꯑꯣꯀꯦ ꯁꯤꯟꯐꯝ ꯍꯥꯏꯕꯅꯤꯀꯣ ꯅꯤꯔꯃꯥꯒꯤꯗ ꯑꯩ ꯌꯦꯡꯖꯒꯦ ꯑꯩꯅ ꯈꯪꯖꯅꯤꯡꯕꯗꯤ ꯀꯔꯤ ꯁꯤꯟꯐꯝ ꯆꯥꯟꯅꯒꯅꯤ ꯍꯥꯏꯕꯁꯤ ꯏꯁꯥꯒ ꯆꯥꯟꯅꯕꯗꯣ ꯁꯤꯟꯐꯝꯗꯨꯅꯤ ꯑꯩꯅ ꯍꯌꯦꯡ ꯅꯠꯇ꯭ꯔꯒ ꯍꯪꯆꯤꯠ ꯁꯣꯏꯗꯅ ꯌꯨꯝꯕꯥꯜ ꯂꯝꯖꯤꯡꯒꯤ ꯁꯤꯔꯦꯁ ꯑꯃ ꯂꯥꯛꯑꯅꯦꯕꯀꯣ ꯑꯗꯨꯗ ꯑꯩꯒꯤ ꯔꯥశꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯔꯝꯕ ꯊꯕꯛꯇꯅ ꯑꯩꯅ ꯆꯥꯅꯩ ꯍꯥꯏꯕꯗꯨ ꯁꯣꯏꯗꯅ ꯑꯩ ꯁꯦꯝꯖꯔꯛꯑꯗꯧꯅꯦ ꯑꯣꯜꯃꯣꯁ ꯉꯁꯤ ꯊꯥꯒꯠꯆꯒꯦ ꯇꯧꯖꯔꯝꯕꯅꯦ ꯑꯗꯣ ꯉꯁꯤꯁꯦ ꯑꯩ ꯂꯥꯏꯚ ꯑꯣꯏꯅ ꯁꯨꯝ ꯇꯧꯖꯔꯒꯦ ꯍꯥꯏꯗꯅ ꯕ꯭ꯂꯣꯛ ꯑꯩ ꯊꯥꯒꯠꯆꯗ꯭ꯔꯕꯅꯦ ꯀꯣ ꯉꯁꯤ ꯇꯟꯖꯥ ꯐꯪꯉꯤꯉꯩꯗ ꯑꯩ ꯃꯌꯥꯝꯗ ꯂꯥꯏꯚ ꯇꯧꯖꯔꯒꯦ ꯑꯗꯨꯅ ꯃꯊꯪꯗ ꯑꯁꯥꯄ꯭ꯔꯤꯌꯥ ꯁꯥꯄꯝ ꯀꯣ ꯅꯨꯄꯤꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯅ ꯅꯨꯄꯥꯒꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇꯩ ꯍꯟꯕꯁꯦ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯃꯄꯣꯛ ꯅꯨꯃꯤꯠꯇꯩ ꯍꯟꯕ ꯍꯥꯏꯁꯤ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯑꯗꯨꯃꯗꯤ ꯃꯄꯣꯛ ꯅꯨꯃꯤꯠꯇ ꯍꯟꯕ ꯍꯥꯏꯔꯒ ꯅꯨꯃꯤꯠꯇ ꯍꯥꯏꯕꯅꯤꯅ ꯑꯩ ꯃꯗꯨ ꯌꯦꯡꯕꯒꯤ ꯂꯝꯕꯤꯁꯤ ꯈꯔ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯣꯔꯤ ꯃꯦꯖꯥꯟ ꯆꯨꯡꯈꯥꯝ ꯏꯌꯥꯝꯕ ꯅꯨꯄꯥ ꯁꯟꯗꯦ ꯄꯣꯛꯄꯁꯤ ꯑꯐꯕ ꯑꯣꯏꯒꯗ꯭ꯔꯥ ꯁꯟꯗꯦ ꯄꯣꯛꯄꯁꯦ ꯇꯧꯅꯤꯡꯕ ꯐꯪꯅꯤꯡꯕ ꯊꯕꯛꯁꯦ ꯈꯤꯇꯪ ꯅꯤꯡꯕ ꯊꯨꯡꯉꯣꯏꯀꯣ ꯑꯗꯨ ꯐꯪꯗꯤ ꯐꯪꯒꯗꯕ ꯍꯥꯏꯇꯥꯔꯦ ꯊꯦꯡꯅ ꯐꯪꯒꯗꯕ ꯑꯗꯨꯃꯥꯏꯅ ꯂꯩꯒꯅꯤ ꯀꯣ ꯑꯗꯨꯒ ꯑꯉꯣꯝ ꯅꯤꯔꯨꯃꯥ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯔꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯕꯁꯤꯅꯤ ꯑꯩꯅ ꯈ꯭ꯋꯥꯏ ꯄꯥꯝꯖꯔꯤꯗꯤ ꯑꯣꯀꯦ ꯉꯁꯤꯗꯤ ꯚꯤꯌꯨꯋꯔꯁꯤ ꯌꯥꯝ ꯀꯨꯏꯅ ꯊꯣꯛꯈꯤꯗꯕ ꯂꯥꯏꯐꯁꯤ ꯌꯥꯝ ꯀꯨꯏꯅ ꯇꯧꯈꯤꯗꯕꯩꯔ ꯀꯩꯅꯣ ꯌꯦꯡꯕꯤꯕꯒꯤ ꯆꯥꯡꯁ ꯈꯤꯇꯪ ꯋꯥꯠꯄꯒꯤ ꯏꯃꯦꯖ ꯑꯃ ꯇꯥꯏ ꯑꯦꯅꯤꯋꯦ ꯑꯗꯨꯕꯨ ꯑꯅꯧꯕ ꯆꯍꯤꯅꯤ ꯑꯅꯧꯕ ꯆꯍꯤꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯑꯩ ꯁꯨꯝ ꯂꯧꯖꯒꯦ ꯀꯣ ꯑꯁꯥꯄ꯭ꯔꯤꯌꯥ ꯁꯥꯐꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯏꯕꯨꯡ ꯑꯅꯤ ꯏꯕꯨꯡ ꯅꯨꯄꯥꯅ ꯁꯦꯇꯔꯗꯦꯅꯤ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯈꯥꯕꯩ ꯇꯥꯏꯀꯣ ꯈꯥꯕꯩ ꯇꯥꯏ ꯑꯗꯣ ꯅꯨꯄꯥꯗꯒꯤ ꯊꯤꯒꯗꯧꯅꯦ ꯁꯤ ꯑꯦꯁ ꯑꯕꯨꯡ ꯌꯥꯝꯅ ꯆꯨꯝꯃꯦ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯗꯦꯟ ꯖꯦꯅꯤ ꯅꯤꯡꯊꯧꯁꯦ ꯑꯌꯥꯝꯕ ꯊꯔꯁꯗꯦ ꯄꯣꯛꯄ ꯅꯨꯄꯥꯁꯦ ꯅꯤꯡꯕ ꯊꯨꯡꯒꯟꯗꯕ꯭ꯔꯥ ꯊꯔꯁꯗꯦꯒꯤꯗꯤ ꯅꯤꯡꯕ ꯊꯨꯡꯒꯟꯗꯕ ꯍꯣꯏ ꯑꯄꯥꯝꯕ ꯀꯩꯅꯣꯁꯦ ꯇꯨꯕꯠ ꯀꯛꯊꯠꯄ ꯍꯥꯏꯇꯥꯔꯦꯀꯣ ꯐꯪꯉꯔꯣꯏꯁꯦ ꯌꯥꯝ ꯊꯨꯅ ꯈꯪꯕ ꯑꯗꯨ ꯉꯁꯥꯏ ꯁꯟꯗꯦꯗꯅ ꯐꯪꯗꯤ ꯐꯪꯒꯗꯕꯗꯨꯗ ꯌꯥꯝ ꯋꯥꯍꯜꯂꯒ ꯐꯪꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒꯨꯝꯕ ꯈꯔ ꯂꯩꯒꯅꯤ ꯁꯟꯗꯦꯗꯗꯤ ꯀꯣ ꯑꯗꯨꯒ ꯊꯔꯁꯗꯦꯗꯅ ꯍꯣꯏ ꯈꯔꯗꯤ ꯐꯪꯒꯟꯗꯦ ꯑꯗꯨ ꯔꯥꯁꯤꯗ ꯑꯐꯕ ꯔꯥꯁꯤ ꯂꯩꯔꯝꯃꯗꯤ ꯈꯔ ꯑꯃꯨꯛ ꯐꯒꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯒꯦ ꯀꯣ ꯖꯣꯅꯤ ꯑꯗꯨꯒ ꯃꯥꯏꯄꯥꯛꯄꯤ ꯉꯥꯉꯣꯝ ꯇꯥꯃꯣ ꯅꯨꯄꯥꯅ ꯋꯦꯅꯁꯗꯦ ꯅꯨꯄꯤꯅ ꯃꯟꯗꯦ ꯋꯦꯅꯁꯗꯦ ꯇ꯭ꯌꯨꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯁꯟꯗꯦ ꯃꯟꯗꯦ ꯑꯣꯀꯦ ꯑꯐꯕ ꯑꯣꯏꯗꯦ ꯑꯗꯨꯃ ꯀꯣ ꯀꯦꯅꯟ ꯌꯨꯝꯅꯥꯝ ꯀꯛꯈ꯭ꯔꯦ ꯃꯇꯨꯝꯁꯤꯅ ꯏꯌꯥꯝꯕ ꯃꯟꯗꯦ ꯄꯣꯛꯄꯁꯤ ꯅꯤꯡꯕ ꯊꯨꯡꯕ꯭ꯔꯥ ꯊꯨꯡꯗꯕ꯭ꯔꯥ ꯃꯟꯗꯦ ꯄꯣꯛꯄꯗꯤ ꯐꯩꯀꯣ ꯑꯐꯕ ꯅꯤꯡꯕ ꯁꯨꯝ ꯊꯨꯡꯒꯅꯤ ꯑꯐꯕ ꯑꯣꯏ ꯏꯌꯥꯝꯕ ꯑꯍꯨꯝꯂꯛ ꯊꯥꯕꯕꯨ ꯑꯃꯠꯇ ꯔꯤꯄ꯭ꯂꯥꯏ ꯇꯧꯕꯤꯗꯦ ꯔꯣꯞ ꯁꯔꯥꯡꯊꯦꯝ ꯑꯩ ꯔꯣꯞꯀꯤ ꯃꯦꯁꯦꯖꯇꯤ ꯑꯅꯤ ꯐꯥꯎꯗꯤ ꯄꯥꯖꯈꯤꯕ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩꯀꯣ ꯑꯗꯨ ꯇꯥꯕꯤꯍꯧꯗꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯃꯨꯛꯇꯪ ꯅꯦꯠꯁꯨ ꯈꯔ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯃꯨꯛꯇꯪꯒ ꯏꯕꯤꯔꯣ ꯑꯩꯅꯗꯤ ꯑꯅꯤꯔꯛꯇꯤ ꯄꯥꯖꯈ꯭ꯔꯕ ꯃꯥꯜꯂꯦ ꯑꯅꯤꯔꯛ ꯑꯃꯨꯛ ꯑꯃꯗꯤ ꯄꯥꯖꯈ꯭ꯔ ꯃꯥꯜꯂꯦ ꯀꯣ ꯑꯕꯦꯝ ꯑꯦꯁ ꯑꯥꯏ ꯁꯟꯗꯦ ꯄꯣꯛꯄꯁꯦ ꯅꯨꯅꯤꯡꯕ ꯊꯨꯡꯕ ꯇꯞꯄꯦ ꯍꯥꯏꯁꯤ ꯌꯥꯝ ꯆꯨꯝꯃꯦ 199 ꯆꯨꯝꯃꯦ 100 ꯑꯣꯏꯔꯝꯒꯅꯤꯗ ꯑꯕꯦꯝ ꯑꯣꯀꯦ ꯋꯥꯏꯈꯣꯝ ꯑꯕꯨꯡꯉꯣꯁꯤꯡ ꯋꯦꯅꯁꯗꯦ ꯄꯣꯛꯄꯗꯤ ꯋꯦꯅꯁꯗꯦꯁꯨ ꯑꯐꯕ ꯑꯣꯏ ꯋꯦꯅꯁꯗꯦ ꯑꯐꯕ ꯑꯣꯏ ꯄ꯭ꯂꯥꯟ ꯌꯥꯝ ꯁꯥꯒꯠꯄ ꯍꯩꯅꯤꯀꯣ ꯋꯦꯅꯁꯗꯦꯒꯨꯝꯕ ꯄꯣꯛꯄꯁꯤꯗꯤ ꯑꯅꯧ ꯑꯅꯧꯕ ꯄ꯭ꯂꯥꯟ ꯊꯣꯛꯂꯛꯄ ꯁꯨꯝ ꯁꯥꯒꯠꯄ ꯌꯥꯝ ꯍꯩꯅꯤ ꯀꯣ ꯏꯌꯥꯝꯕ ꯋꯦꯅꯁꯗꯦ ꯄꯣꯛꯄꯗꯤ ꯅꯤꯡꯕ ꯊꯨꯡꯒꯟꯗꯕ꯭ꯔꯥ ꯋꯦꯅꯁꯗꯦ ꯄꯣꯛꯄ ꯐꯩ ꯁꯨꯝ ꯃꯥꯗꯤ ꯑꯐꯕ ꯑꯣꯏꯀꯣ ꯑꯁꯥꯄ꯭ꯔꯤꯌꯥ ꯁꯥꯄꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯐꯕ꯭ꯔꯥ ꯏꯕꯨꯡꯒꯤ ꯂꯥꯏꯐꯁꯦ ꯉꯁꯤ ꯑꯍꯥꯟꯕ ꯊꯦꯡꯅꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯉꯁꯤꯗꯤ ꯑꯣꯀꯦ ꯑꯁꯥꯄ꯭ꯔꯤꯌꯥ ꯁꯥꯄꯝ ꯂꯥꯏꯐꯁꯦ ꯑꯩ ꯑꯍꯥꯟꯕꯗ ꯌꯥꯝ ꯀꯨꯏꯅ ꯊꯥꯖꯔꯝꯕꯅꯦ ꯍꯟꯗꯛ ꯃꯇꯝ ꯈꯔ ꯂꯦꯞꯈꯤꯕꯅꯦ ꯅꯨꯡꯇꯤꯒꯤꯕꯨ ꯊꯥꯔꯝꯕꯅꯤꯀꯣ ꯑꯗꯨꯕꯨ ꯅꯨꯄꯥꯁꯨ ꯅꯨꯡꯉꯥꯏꯔꯦ ꯅꯨꯄꯤꯁꯨ ꯅꯨꯡꯉꯥꯏꯔꯦ ꯁꯟꯗꯦꯕꯨ ꯄꯣꯛꯑꯕ ꯍꯣꯏ ꯅꯠꯇꯦ
Monday habani ko pokji fabri bung okay sorry Monday haba Monday su phai Monday phai palian ning thoja okay lights thank you Tebi is nice name okay nupina Tuesday pokpadi nupina Tuesday pokpa Tuesday pokpasi kitang ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯗ ꯋꯥ ꯑꯃ ꯍꯥꯏꯔꯛꯑꯁꯨ ꯄꯦꯟꯗꯕ ꯋꯥ ꯑꯃ ꯑꯣꯏꯔꯕ ꯌꯥꯅꯤꯡꯗꯕ ꯋꯥ ꯑꯣꯏꯔꯗꯤ ꯈꯔ ꯌꯦꯠꯅꯤꯡꯕ ꯈꯔꯗꯤ ꯇꯧꯒꯟꯕꯅꯦ ꯑꯗꯣ ꯁꯨꯝ ꯅꯤꯡꯕ ꯊꯨꯡꯒꯅꯤ ꯀꯣ ꯆꯨꯝꯕ ꯂꯥꯟꯕ ꯈꯪꯗꯦꯍꯦ ꯑꯩꯅ ꯈꯟꯕ ꯑꯩꯅ ꯍꯥꯏꯗꯤ ꯈꯤꯇꯪ ꯊꯦꯡꯅꯈꯤꯕꯗꯨꯅ ꯑꯩꯅ ꯅꯤꯡꯁꯤꯡ ꯍꯥꯏꯖꯕꯁꯤ ꯀꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯒꯣꯟꯖꯥꯂꯣ ꯃꯦꯃꯣꯔꯤꯁ ꯑꯩ ꯃꯟꯗꯦꯅꯤ ꯑꯗꯨꯕꯨ ꯅꯤꯡꯕꯗꯤ ꯐꯖꯅ ꯊꯨꯡꯗ꯭ꯔꯦ ꯍꯦ ꯁꯣꯏꯗꯅꯕꯒꯤ ꯊꯨꯡꯒꯅꯤ then Wednesday ꯅꯨꯃꯤꯠꯁꯦ ꯏꯌꯥꯝꯕ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯤꯒ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯊꯨꯡꯉꯤꯍꯦ ꯊꯨꯡꯉꯤ ꯑꯐꯕꯅꯦ Wednesdayꯗꯤ ꯊꯣꯏꯊꯣꯏꯕ ꯊꯥꯡꯆꯥ ꯃꯦꯁꯦꯖ ꯀꯛꯈ꯭ꯔꯦ ꯋꯥꯏꯈꯣꯝ ꯏꯕꯨꯡꯉꯣꯁꯤꯡ ꯑꯗꯣ ꯅꯨꯄꯤꯅ Wednesday ꯄꯣꯛꯂꯒ ꯔꯥꯁꯤꯅ ꯕ꯭ꯔꯤꯁꯤꯛꯁꯤ ꯑꯣꯏꯔꯗꯤ ꯍꯥꯏꯔꯤꯁꯤ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯋꯥꯍꯪꯁꯦ ꯔꯣꯞ ꯁꯔꯥꯡꯊꯦꯝ ꯑꯩ ꯄꯥꯖꯔꯛꯑꯒꯦꯀꯣ ꯏꯌꯥꯝꯕ ꯍꯣꯏꯒꯤ WhatsApp ꯒ꯭ꯔꯨꯞꯇ ꯌꯥꯎꯒꯦ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯣ ꯑꯩ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯀꯣ ꯁꯤꯌꯥꯁ ꯄ꯭ꯔꯤꯌꯥ ꯏꯌꯥꯝꯕ ꯊꯔꯁꯗꯦꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯁꯤꯗꯤ ꯀꯩꯅꯣꯅꯦ ꯊꯔꯁꯗꯦꯗ ꯄꯣꯛꯂꯛꯄꯗꯤ ꯌꯥꯝ ꯐꯩ ꯀꯣ ꯁꯤꯌꯥꯁ ꯑꯕꯨꯡ ꯑꯗꯨ ꯔꯥꯁꯤꯒ ꯄꯥꯔ ꯌꯦꯡꯒꯗꯕꯅꯦꯀꯣ ꯑꯩꯅ ꯍꯥꯏꯖꯔꯤꯁꯦ ꯑꯗꯨꯝ ꯅꯨꯃꯤꯠꯇꯨ ꯈꯛꯅ ꯂꯦꯞꯈꯤꯕ ꯌꯥꯗꯦ ꯁꯤꯗꯗꯤ ꯔꯥꯁꯤꯒ ꯄꯥꯔ ꯌꯦꯡꯒꯗꯕꯅꯦ ꯁꯤꯌꯥꯁ ꯑꯕꯨꯡ ꯇꯥꯃꯣ ꯅꯨꯄꯤꯅ ꯏꯔꯥꯏ ꯅꯨꯃꯤꯠꯇ ꯄꯣꯛꯄꯗꯤ ꯑꯃꯨꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯑꯣꯀꯦ ꯅꯨꯃꯤꯠꯁꯤ ꯂꯣꯏ ꯁꯨꯈꯤꯗꯣꯔꯦ ꯑꯩ ꯕ꯭ꯂꯣꯛ ꯁꯦꯝꯗ꯭ꯔꯁꯨ ꯌꯥꯔꯅꯤꯀꯣ ꯑꯩ ꯁꯤꯃꯗꯤ ꯕ꯭ꯂꯣꯛ ꯁꯦꯝꯖꯔꯔꯣꯏꯒꯦ ꯑꯗꯩ ꯁꯟꯗꯦꯗꯩꯅ ꯍꯧꯖꯤꯛ ꯄꯨꯟꯅ ꯌꯧꯁꯤꯜꯂꯛꯑꯦꯕ ꯅꯨꯃꯤꯠꯁꯤꯀꯣ ꯑꯗꯨꯅ ꯃꯌꯥꯝ ꯈꯪꯕꯤꯔꯕꯅꯤꯅ ꯐꯥꯒꯤꯗꯧꯅꯦ ꯁꯦꯝꯖꯔꯛꯀꯅꯤꯗ ꯔꯥꯁꯤꯒ ꯄꯨꯟꯁꯤꯜꯂꯒ ꯑꯃꯗꯤ ꯁꯦꯝꯖꯈ꯭ꯔꯕꯅꯦ ꯃꯃꯥꯡꯗ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗꯕꯒꯤꯅꯦ ꯏꯔꯥꯏꯒꯤꯁꯨ ꯊꯣꯏꯗꯣꯛꯅ ꯐꯠꯇꯕ ꯑꯣꯏꯗꯦ ꯁꯨꯝ ꯐꯩꯀꯣ ꯑꯗꯨꯒ ꯈꯔꯗꯤ ꯃꯁꯤꯡ ꯈꯔꯗꯤ ꯁꯥ ꯊꯤꯒꯟꯕ ꯑꯣꯏꯒꯟꯕꯅꯦ ꯏꯔꯥꯏꯁꯤꯁꯨ ꯊꯥꯖꯗꯅ ꯁꯦꯇꯔꯗꯦ ꯄꯣꯛꯕꯗꯣ ꯁꯦꯇꯔꯗꯦ ꯌꯧꯁꯤꯜꯂꯦ ꯁꯟꯗꯦꯗꯩꯅ ꯁꯦꯇꯔꯗꯦ ꯌꯧꯔꯦꯀꯣ ꯅꯨꯃꯤꯠ ꯂꯣꯏ ꯁꯨꯔꯦ ꯁꯦꯇꯔꯗꯦ ꯅꯤꯡꯕ ꯁꯨꯝ ꯊꯨꯡꯒꯅꯤ ꯅꯤꯡꯕ ꯊꯨꯡꯗꯕꯗꯤ ꯁꯦꯇꯔꯗꯦꯁꯨ ꯈꯤꯇꯪꯗꯤ ꯂꯩꯀꯣ ꯊꯣꯏꯊꯣꯏꯕ ꯊꯝꯆꯥ ꯁꯥꯔ ꯊꯔꯁꯗꯦꯒ ꯇꯨꯏꯁꯗꯦꯒ ꯆꯥꯟꯅꯕ꯭ꯔꯥ ꯐꯕ꯭ꯔꯥ ꯅꯨꯄꯥ ꯀꯔꯝꯕꯅꯣ ꯅꯨꯄꯤ ꯀꯔꯝꯕꯅꯣ ꯈꯪꯗ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯖꯣꯅꯤ ꯆꯨꯝꯃꯦ ꯏꯌꯥꯝꯕ ꯑꯩꯅ ꯍꯦꯛ ꯄꯥꯖꯕꯁꯦ ꯀꯩꯅꯣ ꯑꯃ ꯍꯦꯛꯇ ꯆꯌꯦꯠꯅꯔꯛꯑꯦ ꯑꯣꯀꯦ ꯄꯥꯛꯄꯤ ꯉꯥꯉꯣꯝ ꯅꯨꯄꯤꯅ ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯐꯕ꯭ꯔꯥ ꯐꯩ ꯑꯗꯨꯝ ꯍꯟꯗꯛꯀꯤ ꯅꯦꯠꯁꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯌꯥꯎꯈ꯭ꯔ ꯃꯥꯜꯂꯤ ꯅꯨꯡꯉꯥꯏꯇꯦ ꯌꯥꯝꯅ ꯑꯗꯨꯅꯤꯅꯦ ꯕꯥꯏꯗ ꯂꯣꯏ ꯆꯠꯈ꯭ꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯕꯣꯝ ꯅꯤꯔꯃ ꯅꯨꯄꯤꯅ ꯁꯟꯗꯦ ꯄꯣꯛꯄꯁꯦ ꯀꯩꯗꯧꯒꯦ ꯐꯕ꯭ꯔꯣ ꯀꯩꯗꯧꯒꯦ ꯏꯕꯨꯡ ꯁꯟꯗꯦ ꯅꯤꯡꯕꯗꯤ ꯊꯨꯡꯒꯅꯤ ꯋꯥꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯑꯄꯥꯝꯕ ꯄꯣꯠꯁꯤ ꯀꯣ ꯑꯕꯦꯝ ꯑꯦꯁꯦꯁ 100 ꯍꯥꯏꯁꯨ ꯌꯥꯏ ꯏꯕꯨꯡ ꯑꯗꯨꯕꯨ ꯌꯥꯝ ꯍꯥꯏꯃꯟꯕ ꯊꯣꯛꯀꯗ꯭ꯔꯥ ꯈꯟꯖꯕꯅꯤ ꯑꯗꯣ ꯏꯕꯨꯡ ꯅꯨꯄꯤꯅ ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯄꯥꯅ ꯏꯔꯥꯏ ꯁꯦ ꯀꯃꯥꯏꯅ ꯇꯧꯒꯤ ꯏꯔꯥꯏ ꯊꯥꯡꯖ ꯅꯣꯡꯃꯥꯏꯖꯤꯡ ꯑꯗꯣ ꯑꯐꯕ ꯑꯣꯏꯗꯤ ꯈꯥꯕꯩ ꯇꯥꯏꯀꯣ ꯅꯨꯄꯤꯅ ꯁꯟꯗꯦꯁꯨ ꯄꯣꯛꯑꯒꯗꯤ ꯏꯔꯥꯏꯗꯗꯤ ꯀꯌꯥ ꯑꯐꯕ ꯑꯣꯏꯔꯔꯣꯏ ꯅꯨꯄꯥꯅ ꯏꯔꯥꯏ ꯄꯣꯛꯑꯒꯗꯤꯀꯣ ꯄꯥꯂꯦꯟ ꯅꯤꯡꯊꯧꯖꯥ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯄꯣꯛꯄꯒꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯇꯝꯕꯛꯇ ꯑꯣꯀꯦ ꯊꯔꯁꯗꯦ ꯄꯣꯛꯄꯁꯦ ꯅꯨꯄꯥꯅ ꯊꯔꯁꯗꯦ ꯄꯣꯛꯄꯁꯦ ꯋꯥꯈꯜ ꯌꯥꯝꯒꯅꯤ ꯗꯦꯟ ꯑꯗꯨꯒ ꯅꯤꯡꯕꯁꯤ ꯄꯥꯡꯊꯣꯛꯇꯅ ꯁꯨꯝ ꯑꯌꯥꯝꯕ ꯂꯩꯒꯜꯂꯦ ꯄꯥꯡꯊꯣꯛꯄ ꯉꯝꯗ ꯂꯩꯒꯟꯕ ꯍꯥꯏꯇꯥꯔꯦꯀꯣ ꯁꯤꯒꯨꯝꯕ ꯁꯨꯝ ꯇꯧꯒꯅꯤ ꯑꯗꯨꯒ ꯅꯥꯎꯕꯤ ꯗꯦꯕꯤ ꯅꯥꯎꯕꯤ ꯅꯥꯎꯔꯦꯝ ꯅꯨꯄꯤꯅ ꯁꯦꯇꯔꯗꯦ ꯅꯨꯄꯥꯅ ꯃꯟꯗꯦ ꯇ꯭ꯌꯨꯁꯗꯦ ꯋꯦꯅꯁꯗꯦ ꯊꯔꯁꯗꯦ ꯐ꯭ꯔꯥꯏꯗꯦ ꯁꯦꯇꯔꯗꯦ ꯃꯟꯗꯦ ꯑꯣꯀꯦ ꯑꯐꯕ ꯑꯣꯏ ꯆꯐꯨ ꯏꯋꯥꯟ ꯇꯥꯏ ꯀꯣ ꯅꯥꯎꯕꯤ ꯋꯥꯏꯈꯣꯝ ꯑꯕꯨꯡꯉꯣꯁꯤꯡ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯄꯣꯛꯂꯒ ꯔꯥꯁꯤꯅ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤ ꯑꯣꯏꯔꯗꯤ ꯇꯥꯃꯣ ꯐꯕ꯭ꯔꯥ ꯐꯠꯇꯕ꯭ꯔꯥ ꯍꯥꯏꯕꯤꯌꯨ ꯑꯗꯨ ꯔꯥꯁꯤꯒꯤꯗꯤ ꯑꯅꯤ ꯄꯛꯅꯕꯗ ꯌꯦꯡꯗꯣꯏꯅꯦꯀꯣ ꯑꯗꯨꯁꯨ ꯅꯨꯃꯤꯠꯀꯤꯗꯤ ꯑꯗꯨꯝ ꯈꯔ ꯐꯩ ꯏꯌꯥꯝꯕ ꯑꯩꯁꯨ ꯋꯦꯅꯁꯗꯦꯗ ꯄꯣꯛꯑꯦ ꯔꯥꯁꯤꯅ ꯙꯅꯨꯅꯦ ꯑꯣꯀꯦ ꯑꯐꯕ ꯑꯣꯏ ꯑꯗꯣ ꯄ꯭ꯂꯥꯟ ꯌꯥꯝ ꯈꯔ ꯁꯥꯒꯠꯀꯅꯤꯀꯣ ꯄ꯭ꯂꯥꯟꯁꯤ ꯐꯪꯕ ꯐꯪꯗꯕ ꯄ꯭ꯂꯥꯟꯗꯤ ꯌꯥꯝ ꯁꯥꯒꯠꯀꯅꯤ ꯂꯛꯁꯃꯤ ꯊꯧꯗꯥꯝ ꯏꯕꯨꯡ ꯁꯦꯇꯔꯗꯦ ꯄꯣꯛꯄ ꯑꯗꯨꯒ ꯔꯥꯁꯤꯅ ꯙꯅꯨ ꯑꯣꯏꯌꯦ ꯅꯤꯡꯕꯗꯤ ꯊꯨꯡꯒꯜꯗꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦꯀꯣ ꯁꯦꯇꯔꯗꯦꯗꯤ ꯁꯨꯝ ꯐꯩ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯅ ꯐꯕꯃꯛꯇꯤ ꯑꯣꯏꯗꯦ ꯁꯤ ꯑꯥꯏꯁ ꯄ꯭ꯔꯤꯌꯥ ꯑꯌꯥꯝꯕ ꯊꯔꯁꯗꯦ
ꯑꯣꯏꯔꯒ ꯔꯥꯁꯤꯅ ꯇꯨꯂ ꯑꯣꯏꯕꯗꯤ ꯐꯕ꯭ꯔꯣ ꯊ꯭ꯔꯁꯗꯦꯁꯨ ꯐꯩ ꯊ꯭ꯔꯁꯗꯦꯁꯨ ꯐꯩ ꯑꯣꯀꯦ ꯁꯣꯐꯤꯌꯥ ꯈꯣꯏꯔꯥꯛꯄ ꯃꯟꯗꯦꯗꯨ ꯅꯤꯡꯕ ꯊꯨꯡꯗꯦꯗꯤ ꯏꯕꯨꯡ ꯆꯍꯤ ꯃꯇꯥꯡꯒꯤꯅꯤ ꯆꯍꯤ ꯃꯇꯥꯡꯒꯤꯅꯤꯀꯣ ꯑꯉꯟꯕ ꯃꯇꯝꯗ ꯅꯤꯡꯕ ꯊꯨꯡꯗ꯭ꯔꯕ ꯆꯍꯤ 40ꯒ ꯌꯧꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯄꯨꯟꯁꯤ ꯑꯃ ꯑꯣꯏꯒꯗꯣꯏꯅꯤꯀꯣ ꯑꯗꯨꯝꯅꯦ ꯑꯗꯨꯅꯦ ꯍꯥꯏꯁꯦ ꯍꯩꯒꯨꯖꯥꯝ ꯅꯥꯎꯕꯤ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯄꯣꯛꯄꯁꯦ ꯀꯩꯗꯧꯒꯦ ꯅꯨꯄꯤꯅ ꯋꯦꯅꯁꯗꯦ ꯄꯣꯛꯄ ꯁꯨꯝ ꯐꯩ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯥꯄ꯭ꯔꯤꯌꯥ ꯁꯦꯝ ꯈꯨꯝꯗ꯭ꯔꯦ ꯍꯟꯗꯛꯇꯤ SMS ꯏꯕꯨꯡ ꯃꯦꯁ ꯔꯥꯁꯤ ꯑꯗꯨꯒ ꯃꯟꯗꯦ ꯄꯣꯛꯄꯁꯤ ꯁꯦ ꯐꯕ꯭ꯔꯣ ꯐꯠꯇꯕ꯭ꯔꯣ ꯏꯕꯨꯡ ꯃꯟꯗꯦ ꯄꯣꯛꯄ ꯐꯩ ꯔꯥꯁꯤꯁꯨ ꯑꯗꯨꯝ ꯐꯩ ꯑꯁꯥꯄ꯭ꯔꯤꯌꯥ ꯁꯥꯐꯝ ꯃꯥꯏꯄꯥꯛꯄ ꯇꯥꯃꯣ ꯆꯠꯇꯅ ꯍꯦꯛꯇ ꯇꯥꯍꯧꯗꯕ ꯅꯨꯄꯤꯅ ꯃꯟꯗꯦ ꯄꯣꯛꯄꯁꯦ ꯐꯩ ꯑꯐꯕ ꯑꯣꯏ ꯁꯅꯥꯇꯣꯝꯕ ꯍꯩꯈꯥꯝ ꯅꯨꯃꯤꯠꯅ ꯃꯟꯗꯦ ꯔꯥꯁꯤꯅ ꯀꯩꯅꯥ ꯄꯣꯛꯄꯁꯤ ꯀꯩꯗꯧꯒꯦ ꯑꯩ ꯁꯤꯒꯤ ꯀꯩꯅꯣꯁꯤ ꯂꯣꯏꯅ ꯃꯊꯪꯗ ꯍꯥꯏꯖꯔꯛꯑꯒꯦꯀꯣ ꯌꯥꯝꯃꯟꯈ꯭ꯔꯦ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯁꯨꯝ ꯍꯥꯏꯖꯔꯦꯕ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯟꯗꯦ ꯁꯨꯝ ꯐꯩꯀꯣ ꯑꯗꯨ ꯏꯌꯥꯝꯕ ꯅꯨꯄꯥꯗ ꯊ꯭ꯔꯁꯗꯦ ꯑꯣꯏꯌꯦ ꯑꯗꯨꯒ ꯔꯥꯁꯤꯅ ꯀꯩꯅꯥ ꯑꯣꯏꯌꯦ ꯅꯤꯡꯕ ꯊꯨꯡꯒꯗ꯭ꯔꯥ ꯑꯐꯕ ꯑꯣꯏꯕ꯭ꯔꯥ ꯐꯩ ꯑꯐꯕ ꯑꯣꯏ ꯄ꯭ꯔꯦꯝꯗꯁꯨꯅꯝ ꯏꯌꯥꯝꯕ ꯇ꯭ꯌꯨꯁꯗꯦ ꯄꯣꯛꯄꯒꯤ ꯃꯔꯝꯗ ꯈꯤꯇꯪ ꯍꯥꯏꯕꯤ ꯑꯃꯗꯤ ꯍꯥꯏꯕ ꯍꯧꯔꯦ ꯑꯗꯨ ꯃꯊꯪ ꯇ꯭ꯌꯨꯁꯗꯦ ꯁꯨꯝ ꯐꯩꯀꯣ ꯂꯣꯏꯅ ꯐꯩ ꯑꯐꯕ ꯑꯣꯏ ꯑꯩ ꯇꯣꯉꯥꯟꯅ ꯐꯖꯅ ꯍꯥꯏꯖꯔꯛꯑꯒꯦ ꯁꯤꯒꯤ ꯕ꯭ꯂꯣꯛ ꯑꯣꯏꯅꯀꯣ ꯌꯥꯝ ꯊꯥꯒꯠꯂꯦ ꯌꯥꯝ ꯆꯨꯝꯃꯦ ꯊꯦꯡꯀ꯭ꯌꯨ ꯑꯕꯨꯡꯉꯣ ꯅꯥꯎꯕꯤ ꯑꯣꯀꯦ ꯅꯨꯄꯤꯅ ꯙꯅꯨ ꯔꯥꯁꯤ ꯑꯣꯏꯕꯁꯦ ꯐꯠꯇꯕ꯭ꯔꯣ ꯐꯩ ꯀꯩꯒꯤ ꯐꯔꯣꯏꯗꯣꯏꯅꯣ ꯔꯥꯁꯤ ꯈꯨꯗꯤꯡꯃꯛꯀꯤ ꯑꯐꯕ ꯐꯠꯇꯕ ꯂꯣꯏ ꯂꯩ ꯊ꯭ꯔꯁꯗꯦꯗ ꯅꯨꯄꯥꯅꯦ ꯔꯥꯁꯤꯅ ꯆꯤꯡꯉ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩ ꯑꯣꯏꯊꯝꯁꯦ ꯑꯅꯧꯕꯅꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯍꯟꯖꯤꯟ ꯍꯥꯏꯔꯕꯗꯨꯅꯅꯦꯀꯣ ꯑꯐꯕ ꯑꯣꯏ ꯃꯟꯗꯦ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗ ꯅꯤꯡꯕ ꯊꯨꯡꯒꯜꯂꯤ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯃꯇꯨꯡ ꯏꯆꯟ ꯅꯤꯡꯕ ꯁꯣꯏꯗꯅ ꯑꯗꯨꯃꯛ ꯃꯈꯥ ꯇꯥꯅ ꯊꯨꯡꯕ ꯑꯣꯏꯕꯤꯌꯨ ꯄ꯭ꯂꯥꯟꯗꯤ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯗꯣ ꯄ꯭ꯂꯥꯟꯁꯦ ꯃꯥꯏ ꯄꯥꯛꯀꯗ꯭ꯔꯥ ꯋꯦꯅꯁꯗꯦꯗ ꯄꯣꯛꯄꯗꯣ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯄ ꯂꯩꯒꯅꯤ ꯆꯨꯝꯕ ꯈꯟꯊꯕ ꯑꯃ ꯆꯪꯉꯤꯀꯣ ꯋꯦꯅꯁꯗꯦ ꯄꯣꯛꯄꯁꯦ ꯑꯩ ꯍꯥꯏꯖꯔꯒꯦ ꯈꯟꯊꯕ ꯑꯃ ꯆꯪꯉꯦ ꯑꯗꯨꯒ ꯌꯥꯝ ꯃꯨꯟꯅ ꯈꯜꯍꯧꯕ ꯇꯥꯔꯒꯗꯤ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯈꯤꯒꯅꯤ ꯑꯗꯨ ꯈꯟꯊꯗꯅ ꯄ꯭ꯂꯥꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯃꯐꯝ ꯄ꯭ꯂꯥꯟ ꯇꯧꯅ ꯂꯩꯕꯒꯤ ꯀꯩꯅꯣ ꯂꯩꯒꯅꯦꯕ ꯁꯤꯟꯐꯝꯒꯤ ꯃꯇꯥꯡꯗꯨꯅ ꯍꯥꯟꯅ ꯁꯦꯝꯕꯤꯔꯛꯑꯣ ꯑꯣꯀꯦ ꯑꯩ ꯍꯌꯦꯡ ꯅꯠꯇ꯭ꯔ ꯍꯪꯆꯤꯠ ꯑꯩ ꯁꯦꯝꯖꯔꯛꯑꯒꯅꯤꯀꯣ ꯑꯗꯨꯒ ꯃꯌꯥꯡꯂꯝꯕꯝ ꯁꯟꯖꯣꯂꯤꯁ ꯀꯣ ꯇꯥꯃꯣ ꯑꯩꯒꯤꯗꯤ ꯁꯟꯗꯦ ꯄꯣꯛꯄ ꯔꯥꯁꯤꯅ ꯀꯩꯅꯣꯝꯇ ꯍꯥꯏꯕꯤꯔꯛꯑꯣ ꯔꯥꯁꯤ ꯁꯟꯗꯦ ꯄꯣꯛꯄ ꯔꯥꯁꯤ ꯑꯁ ꯀꯩꯅꯣ ꯑꯗꯨ ꯂꯨꯔꯦ ꯄꯣꯛꯄ ꯇꯥꯔꯗꯤ ꯁꯦꯝꯃꯒꯗꯕꯅꯦ ꯔꯥꯁꯤꯗꯤꯀꯣ ꯖꯣꯅꯤ ꯅꯤꯡꯊꯧꯖꯝ ꯏꯌꯥꯝꯕ ꯑꯩ ꯊ꯭ꯔꯁꯗꯦꯗ ꯄꯣꯛꯑꯦ ꯔꯥꯁꯤꯅ ꯕ꯭ꯔꯤꯁꯤꯛꯅꯤ ꯑꯗꯣ ꯀꯔꯝꯕ ꯅꯨꯃꯤꯠꯅ ꯄꯣꯛꯄ ꯀꯔꯤ ꯔꯥꯁꯤꯒ ꯍꯦꯟꯅ ꯆꯥꯟꯅꯒꯦ ꯍꯥꯏꯕꯅꯤꯀꯣ ꯀꯔꯤ ꯔꯥꯁꯤꯅ ꯍꯦꯟꯅ ꯆꯥꯟꯅꯕꯒꯦ ꯍꯥꯏꯕꯅꯤ ꯊ꯭ꯔꯁꯗꯦ ꯔꯥꯁꯤꯗꯨꯗꯤ ꯑꯩ ꯇꯞꯅ ꯌꯦꯡꯉꯒꯦ ꯊ꯭ꯔꯁꯗꯦ ꯄꯣꯛꯑꯒꯗꯤ ꯐ꯭ꯔꯥꯏꯗꯦ ꯂꯧꯕ ꯌꯥꯔꯦ ꯁꯟꯗꯦ ꯂꯧꯕ ꯌꯥꯔꯦ ꯗꯦꯟ ꯑꯗꯒꯤ ꯇ꯭ꯌꯨꯁꯗꯦ ꯂꯧꯕ ꯌꯥꯔꯦ ꯈꯨꯝꯕꯤꯔꯛꯄꯒꯤꯗꯃꯛ ꯊꯥꯒꯠꯆꯔꯤ ꯋꯥꯟꯁ ꯑꯒꯦꯟ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ MK ꯑꯉꯝ ꯃꯔꯤꯡ ꯇꯥꯃꯣꯒꯤ ꯆꯦꯅꯦꯜ ꯌꯥꯏꯐ ꯌꯨꯝꯕꯥꯂꯣꯟ ꯍꯧꯗ꯭ꯔꯤꯉꯩ ꯇꯥꯗ꯭ꯔꯤꯉꯩ ꯄꯛꯅꯗꯕ ꯃꯥꯏꯀꯩ ꯅꯠꯇ꯭ꯔꯒ ꯃꯄꯣꯛ ꯅꯨꯃꯤꯠ ꯃꯥꯟꯅꯕ ꯀꯌꯥ ꯂꯧꯅ ꯂꯩꯅꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯃꯁꯤꯕꯨ ꯄꯨꯋꯥꯔꯤꯗ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯜ ꯇꯧꯔꯒ ꯌꯥꯏꯐ ꯌꯨꯝꯕꯥꯜ ꯂꯣꯟꯗ ꯂꯥꯠꯄ ꯌꯥꯔꯔꯣꯏꯗ꯭ꯔꯥ ꯌꯥꯝ ꯐꯖꯕ MK ꯑꯉꯝ ꯃꯔꯤꯡ ꯑꯩꯒꯤ ꯅꯝꯕꯔ ꯂꯩꯔꯒꯗꯤ ꯍꯌꯦꯡꯁꯦ ꯃꯦꯁꯦꯁ ꯀꯣꯜ ꯑꯝꯇ ꯇꯧꯕꯤꯔꯛꯑꯣ ꯑꯩꯒ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯗꯕ ꯌꯥꯗ꯭ꯔꯦ ꯑꯉꯝ ꯃꯔꯤꯡꯁꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯪꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯑꯗꯣ ꯑꯉꯝ ꯃꯔꯤꯡꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯑꯃꯨꯛꯇꯤ ꯋꯥꯔꯤ ꯁꯥꯈ꯭ꯔꯕ ꯃꯥꯜꯂꯤꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯋꯥꯍꯪ ꯑꯩꯒ ꯁꯥꯟꯅꯅꯤꯡꯕ ꯋꯥꯔꯤ ꯌꯥꯝ ꯂꯩꯔꯦ ꯑꯩꯅ ꯀꯣ ꯍꯥꯏꯗꯤ ꯄꯥꯔꯁꯣꯅꯦꯜ ꯋꯥꯔꯤ ꯈꯤꯇꯪ ꯁꯥꯟꯅꯁꯦ ꯋꯥꯍꯪꯁꯨ ꯌꯥꯝ ꯐꯖꯕ ꯌꯥꯝ ꯍꯪꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯦ ꯊꯥꯒꯠꯆꯔꯤ ꯇꯥꯃꯣ ꯑꯕꯨꯡ ꯑꯣꯀꯦ ꯋꯦꯜꯀꯝ ꯃꯌꯥꯡꯅꯥꯐꯝ ꯁꯟꯖꯣꯂꯤꯁ ꯁꯟꯗꯦ ꯄꯣꯛꯄ ꯔꯥꯁꯤꯅ ꯀꯩꯅꯥ ꯁꯟꯗꯦ ꯅꯤꯡꯕꯒ ꯇꯨꯡꯉꯣꯏ ꯐꯪꯗꯤ ꯐꯪꯉꯒꯁꯨ ꯊꯦꯡ ꯐꯪꯒꯅꯤ ꯁꯅꯥꯇꯣꯝꯕ ꯍꯩꯈꯥꯝ ꯅꯨꯄꯤꯅ ꯁꯟꯗꯦ ꯄꯣꯛꯄꯁꯤ ꯀꯩꯗꯧꯒꯦ ꯔꯥꯁꯤꯅ ꯃꯀꯔ ꯆꯞ ꯃꯥꯟꯅꯩ ꯅꯤꯡꯕ ꯊꯨꯡꯉꯣꯏ ꯅꯨꯄꯤꯗ ꯅꯤꯡꯕ ꯊꯨꯡꯗꯕ ꯂꯩꯔꯅꯤ ꯁꯤꯗꯤ ꯀꯣ ꯁꯅꯥꯇꯣꯝꯕꯒꯤꯁꯤ ꯑꯣꯀꯦ ꯑꯣꯜꯃꯣꯁ ꯄꯨꯡ ꯑꯃ ꯍꯦꯟꯖꯤꯜꯂꯛꯑꯦ ꯀꯩꯅꯣꯁꯤ ꯂꯥꯏꯐꯁꯦ ꯉꯁꯤꯗꯤ ꯄꯦꯟꯅꯁꯨ ꯃꯌꯥꯝꯗ
Tamo akupa marol khara tana jini. Yeah, okay, you can call me. Ko. Kon to bero sum yai kasu kai de call. Ning tho lemba sumju sabam ai gina toros. Mayam good night oresira. Oro bi ade. Chu kitang potha ninge. Hayeng si just morning gi 3:30 dagi ai ngan horo tuition mathang mathang chakhido busu leibo ko. Okay. Aduna Kamsa, Pritam, Tamo, Nupana, Saturday, Popa, Nupino, Saturday, Sunday, Monday. Apa boy day, Kabitai. Sapya, thank you, Yung. Okay, welcome. Okay, good night. Okay. Ma'am, adudi kaina rasi ko ngasi. Oro biate ngasi miyeng tabi ki wang hang birak kiba miyeng tabi ki kudi mak application na thaga sa phongdok sari amadi tungdi yeng birak ka ba kudi mak busu ngam khele den thaga sa ba phongdok sari habisi thamjar kanda ngasi ki dongde di application live stream da miyeng tabi ki ba saruk ya ki ba tungdi yeng birak ka ba khoi kudi mak ko amuk so na thaga sa phongdok sa ba na miyeng tabi ri kudi mak po kaina na ba ya thang ni jage kina birasi